Hello viewers, welcome back to my channel. Okay, pertama kamu nasi channel sini saya muktaram nokseri, amati kono nakrum jadi. Okay. Everyone, welcome back to my channel. Hakang kerap faring asidi. Mayang diam tare. Okay, ahanba comment pusing tau kakak saksar bosare. Salam Nabi, hi bro, okay hi. Ravi Thoksom, Maitei, hi kakak, okay hi, Ravi. Okay, tang hakang kan nuaring asidi. Itu magpo hayeng dagi blog siya mga mani kali. Ngamaso ige. Hanggang ngasiga blog siyem kidre. Siyem kudo blog di am na iba. Anduga sumayam gi Rani Devi kaka hai nungari ba. Okay nungajari Rani. Nungari ana bagaloy na. Army Gaming Videos LZM. Hi bro. Okay hi. Like kira nabiro ma'am. Hakang ngamda live torokne. Ngarang ngasiga blog siya mangamdre aduna mayam sungag sum anawasi naayana pamungda lesin mas nungaydaba. Okay, pusning to kay mitin sarge ka ay pangfuy tore. Rakis tong nawjam kariyo ini kayo nang ngamda bano asum blog karto bune. Bro ta PBO ya kata yani ay number harke salam nambi number ibiro ay number hangbiri salam nambi devi na hujik ay number su pibirani adu ay naso hajarake 700598396 number amuka 700598396 Salam Nambi, bro ngarang di net sapani na live adum losin krene. Oh hoi yam kuina sut tawdre adagi ay chuwa ba aksang do. Karangam dabu duda. Rani Devi kaka nasise kari matang gino. Ay topic thodok na thamjadre Rani. Topic sige ne ba thamjre sumna topic ay na aksang ka nuwarabadi thabo kar sang matamna sum topic pa na ina thajarake. Blog siya mong ngamjadabane topic asine ba mlaitu sum mayam ga unaba tanaba kari tawsige ay channel gi matang so mayam na sum feedback comment pibirakpa suggestion pibirakpa mayam do kari na sum tana ningdana thokjarakpani SK Salaudin Tamu saksar jare salam nabi okay gaming videos na hoje hangbiramba number do hoje ay makhada pijere to salam nabi devina 700598396 Rani Devi ka aina nahal WhatsApp ta message thabado kamai tawsige karam no Rani message to mayam tharakpadu dai gyanam tadre adagi phone ji am tawbirakpa yam nei ai hakchang khang ngamda phone ju pick up tawdrabani ngasi ngarangse adi yam waro birangmani adu so sung sendoksa ge aduna tawba atai matam dadi phone hum oksabani ko saksarabo saksajare bocha aduna ngasiga ngarang gase phone yam laknai phone lakpasing do ai adomda kana kok thajabadu ngamdra haitare aduna phone pick tawdaba kayam lei su waro biramba kayam su yawgani khanje adu waro bino tamusi kay lamdagino ai herok tagine bosa thanawjam kay kay ming kauge bosa thanawjam ai kamesor kawe kari mathel charge bro salam nabi ai kangsoi chare sawhai thongdu fai hadna sawhai thong chare samna
Okay. ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯕꯅ ꯏꯊꯧ ꯑꯣꯏꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡꯁꯨ ꯑꯣꯏꯔꯦ ꯗꯨꯔꯒꯥ ꯄꯨꯖꯥꯁꯤ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯎꯅ ꯇꯧꯅꯔꯝꯕ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ ꯇꯧꯗꯕꯅꯁꯨ ꯐꯔꯦ ꯂꯤꯖꯦꯟ ꯁꯥꯟꯅꯕ꯭ꯔꯣ ꯂꯤꯖꯦꯟ ꯁꯥꯟꯅꯕ꯭ꯔꯣ ꯂꯤꯖꯦꯟꯁꯤ ꯒꯦꯝꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯒꯦꯝꯒꯨꯝꯕꯗꯤ ꯀꯥ ꯍꯦꯟꯅ ꯄꯥꯏꯗꯦ Mexina Hisnam ka Kamesor okay Mexina se aigi live lakidaba kuikre thabak yam singiba male aisu toina thaba nangde kainomta okay hangbiro Sarat Singh Sabungbam bro kari matangino ngasina topic akaknaba topic leite matang haibu topic haibu ai hakchang ngamdabagi khara phagalakpa adugi sum mayam unasena lakpane Kaka Masur aisi phone yarodre adugini okay okay ai toina hana live time lakpiram adu hana ukiden kale adugini Kongprai latpam daya sor sarama saksar bosare bro exam thabagi afaba mawong amata habiyo salam nambi karam exam thagadabano afaba isi karambagi afabano atuma detail fajana khangam darkar lay Ananta oinam kaka udaba kuire okay sumi John Morangthem mayam amadi tamo okay okay thank you so much Bosa thangnawjam nong subro aikoi gidi lambi turen pathare okay sida nongji yam kana subo ide hujikchu hangre Isnam Kakamesor su udaba kuire ado Kakamesor gi mating amani jagi okay habiyo comment kale aigise comment kante hujik ai haigibadune adagi iyamba hakchang khara nungaibirabro hoi khara nungare Sarat Singh Sabungbam hakchang khara nungare Mayimgum Singkhai nganba kayam kuirage live sibo tamo only minute nipan ka oibda ngari minute nipan ka pare oinam abem sak sabirabo kay mathel sabirage kaka sak sare hawai thong sare sa hawai do hakchang ngamdabdi adu kar phayana Thaibe mayumnam Hyangthang ima se kari haina ming donagani ki langolno Hyangthang gisi ayamana Durga Puja dadi phajana tawe Hyangthang lairambi anasu laibane ko toan sigi kino sai phajana yengdri adu mati phajana nainabam change kagi mating pangbiu hai kibodo kamai to okay okay pange ai hayeng de message loina parani nainarani loina tawrasi ko mayam gi mateng loina pangani hakchang khara ngamabnina hanak nongni singamudre mayam gi message lebi phajana pakidaba adumai khung tawre oro biroi ek mateng darka lebi singdo karina loina tawradamni ko Mexna Hisnam Kamesor do Hisnam si kayeng ye kisi angan bada comment kanoda WhatsApp to sum lakpiro ko ai loina bahya tawbu ngamdabanina hujikti larik ka hangdok leibisu ngon khara wagane tare adunane pusning thau ka ai di padiba ingonda thorok tabagini ko ingonda thorok tabagini aduna tholok pakana sum pani sum thabiro phone number se kai phone no kai phone number kai phone se kai phone number Jio ki phone number ne ai ki phone number 7005983396 amuka 7005983396
ओके अदुगा अमरजीत कुंद्राकपम इयाम्बा से करी थबक तौबनो ओजा ओइब्रा ओके ओजा मचा अमा ओइजरी अनंत ओइनाम कका रेड कोरल प्राइस क्या लेगे प्राइस ती अदुदी अरेप लेजबने सी मागी मागी कनोदी मखा पोले योमी की मखा पोने को अदुदी प्राइस ती सी अककना बे सु पिए हाबम लेते ऑनलाइन दे फंगमने सम लाइन सो ओके एग्जाम थाबगी चलमदायदा दाव याबा अमदी अफबा नमित ओइनबु करी करी तौबु यागे ब्रो कानबु लरदि खरा हाबियो ओके लाइटिंग के मरी लेनबु ओइदरा अदुमा क्वेश्चन जी कितंग मपुंग फाद्रे सलाम नंबी से अमुतंग मपुंग फाना कनोदा सुम एसएमएस ता सुम इरो आई नाहन की एसएमएस हन की दबदे हम नुआइगिद्रे अदुना हनक्ति फजना तानारे फजना हल्लसे को आइजो थबकसी मरांग मरांग तौबगी हनक्ति सिल्लसु सेना सुम इरानी अभी माइबम करी इंसांग चारगी का नाबा थुना फरो आई अनाबगी इंसांग हाइतारे कोई चावाई थोंगे देवती सनसम का कई मथेन चागे कांसु चारे जोन मुरांगतेम ट्यूसडे थांग लेबा फब्रो थर्सडे थांना बाहर रकेन मपुंग फाद्रे अमतंग इबिरो असाजित फिल्म अमुंग असिदि करी मथेल चाबिरगे कांसु चारे कई ओइना ngamdrino bro langamba sum kanone हजिक लाइव थारिङेदा फोन तौबिरेसे सोमदा सोरे ओके केलम गेनंगमते फेवर तौबने रंजिता माइबम से नुपा ओइरबा नुपी ओइरबा चिन थिजि लैसे मसी साइबर योंगनबु याय पेन द बाहिनिंग मुदर सुसुम हारप याय अदो कमेंट सुमाइना चिन थिजिलकपसे मयाम येंगु नुंगाइ बिरबा अमति यंगबियो मागी कमेंट से रंजिता माइबम से नुपागी ममिंग नुपाना सारगा ओरमबसु यायको अदो नुपीना मक्ति सुमाइ तौरोय नुपीगी ममिंग अमा हपचले ओके सलाम नंबी ब्रो अदुदी नोंमा फोन ओइना तौरकपा यागदरा यानी यानी तौरो कछु काइते तौरो मयांग लंबम सिंखैंगानबा तामो केनोमता हंजगे अंगांग मिंग थोनबदा लई पान कॉल से मथंग थंग याम तौनरखरेदा केनो तोइसिबो हंजगे मिंग थोनबदा लई पनबजे मीनदी फत्ते हाय अदुगा मतंग अमुक्ता हाबिरो मी ममंग थोन नोपो लैमा गुम्बा लई यावगी मता लई पनबा हाबदी कनोने डायरेक्ट कोई लईगी ममिंग थोनबसे फत्ते हाबा लईगी ममिंग थोनबसे पूरा फत्ते हाबने अदुगा मरक्ता लईगी ममिंग हाबे मानब यावबदी किसु काइदिको अदुमंगना डायरेक्ट लईगी ममिंग नतबनिना मीदा लईगी ममिंग पूरा थोनबसे याम फत्ते हाबने ममांगदै ब्लॉग अम सेमजग्रबने सिगी मतंगदा पुस निंगथौ कका नुपाना युमसे कैसा नुपीना लेवा कोकपा चानाब्रो अमदा हाबिरो प्लीज कका नुपाना युमसे कैसा को नुपीना लेवा कोकपा युमसे कैसा सोनसन एराय थांगजन नमाजिंग दवा लेवा कोकपा तंग फबवा लेको अंदगी चानाब खितंग वाले राशि पाकनरमगदि फलिने Bosa Thonazam, I supporting you for 100 subscriber. Thank you so much, Bosa. Just I nang I episode ni.
कुइना सुम होनजरक मयामगी होनजरकसे मयामगी मतेंग खरा दरकार ले हातारे कका की WhatsApp तो मैसेज थाब यागद्रा यानी यानी कई यादनेगे सुम थारो के सुकाइते मी लोइना थानै को अदु अहानमदा थारक मतमदा कनानो करिनो हाबदो हाना खंगन बिरक दरकार ले को नत्रगदी कनो फंग आंसर आई रिप्लाई पिरक तबसु याय मरम दे इंगोन द थवयम की याम सानरक याम याव हेतारे को सानरक आदि हुजिक तो स्टोरी सी लाइव से दबो चिन से लक यावरिसिनेबो सुमाइना सुम कैनी मथोंग चादब याम यावे दुना मेसेज थाबिरक मतमदा आई कनानो करिनो हाबसी ताकपिरकांदा सुम अदुना आई पाउकुम लाकने हेतारे सुम आई हाना सेंदोक होगे को एंगोन याम थोंग की सानरक याम यावे दुनाने नोने तौनी हाबी वानती को अमगे सि मयाम की ओइना खरा रिप्लाई खरा लाकपनिना अदुना कनानो करिनो दुम ममुताना खंगन बिरको दरकार ले हाजबनी को संजोय सोराम को मैं येंगो मीन नंगी नुपी नंगी नुपा मसक थीनी फजनी हाइसिबो खंगंगो याबा खंगंगम नते ददुदी कुवाक मैददी हाइपेट चौराक पखरदे लay मधुमकना पूरा फुलफिल ओइबदे नतीको ककागी लाइक शेयर तोबियो थैंक यू सो मच अनंता ओइनम पुसनिंग थो कका नुपा नजुम चकेसा नुपी ने लेव कुपा चानब्रो चानदे जॉन मोरांगथेम हजिकी पुसनिंथौगिदो खबै ताई हाबने दुगु राशि पकनरदे फनी को जॉन मोरांगथेम थर्सडे नुमित थांगना लेबा फब्रो हाइब्रा ngisaisu hangbirakre question jai gyanam tadraba thang leiba ta thang leiba fabro haibisi gyanam tadre dune kari nuai taba leibagi no sala asaji yes adune hemra sendrem kaka kaigi machin thire ise yam songninge adune ngasi aina ngasi fawbada mayam ki damo hona jarakpasida mayam pen dabudi lerangani aduga अगोन साउनिंगनबगी मचाकती थोदोंना लेरमोद्रान खले अना ngasi बुदा सुम तोरप थबक इंखांग मयाम की तौजे मयाम की दम खल कांदा मयाम द मेसेज पीबी याबा थबक तौजरक पुंगा कने हेतारे को अदुबो कछु खंदे मी अमखक लाय हेदना मयाम लोइना म लान लौगदब मी सुनते अदुबो इबो सोइखिबो अरमसु याय मेसेज थाबसे अदुबो कितंग चेक्सिन बिबो फैसे कितने अना in a positive way that in a hajj do siko okay James Bond nangajam kaka saksarbo okay saksajare ananto kakagi light share to be okay thank you so much oinam abem ka sambru gi matang se loirabo sambru gi kitang di leiri adu mayam na sambru si yaman gre na mo hainar padu da ai lepsa bane khaler ga pajar khige Busa Tongnajam, please, ma'am, dagi subscriber 1000. You say thank you so much. Rani Devi, yam Sakata Banupa or Amni Kaka cyber crime that Piselo Kaka. Matung the Toragasum Toshida, Anir Homnak Yingise, at the Tasum. Ranjita mayum da imanabuna live ne karan tawbada thabo orangani imanaba live karan okay ai keso mind tawdre Rabi thokcho maitai haibagi wadi natte maxna haisnam gido mangang ye oibane okay thank you so much Ravi adumana mateng pangbirku dam fare ai hujik kana toba chang sin nuai dabnin kanna dom kok thajaning ta baduna nei ko mateng pangbiri jam nuai jei Ravi thokchom maxna haisnam gi ngisai hangbirakpa jumnak to yek to mangang ne hai ko adu yengbiro langan langamba maitei ko brona nupini yanaba mantraga leibro he nupini yanaba mantra di mantra leiti isana tawjagadabne mantra sidi ko
ꯏꯁꯥꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯩꯒꯤ ꯑꯐꯕ ꯀꯦꯔꯦꯛꯇꯔꯗꯣ ꯐꯖꯅ ꯎꯍꯟꯕꯤꯌꯨ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯁꯨꯝ ꯑꯗꯨ ꯐꯪꯅꯕ ꯁꯨꯝ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤ ꯑꯐꯕ ꯃꯟꯇ꯭ꯔ ꯑꯃꯅꯤ ꯐꯠꯇꯕ ꯁꯪꯒ ꯇꯧꯕꯤꯗꯕ ꯁꯪꯒꯤꯇꯥ ꯁꯧꯒ꯭ꯔꯥꯛꯄꯝ ꯀꯀꯥ ꯀꯟꯌꯥ ꯔꯥꯁꯤꯅꯦ ꯑꯗꯨꯒ ꯋꯦꯗꯅꯁꯗꯦ ꯄꯣꯛꯄꯁꯦ ꯀꯔꯤ ꯂꯩꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯋꯦꯗꯅꯁꯗꯦ ꯄꯣꯛꯄꯗꯤ ꯌꯥꯝ ꯐꯩꯗ ꯀꯟꯌꯥ ꯔꯥꯁꯤꯁꯨ ꯐꯩꯗ ꯅꯨꯄꯤꯅ ꯀꯟꯌꯥ ꯔꯥꯁꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯩ ꯔꯟꯖꯤꯇꯥ ꯃꯌꯨꯝꯗ ꯃꯀꯔ ꯔꯥꯁꯤ ꯐꯣꯜ ꯆꯥꯟꯅꯗꯦ ꯔꯥꯁꯤ ꯍꯣꯏ ꯔꯥꯁꯤ ꯐꯣꯜ ꯂꯣꯏꯅ ꯆꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕ ꯈꯔ ꯂꯥꯛꯀꯅꯤꯀꯣ ꯕꯣꯆꯥ ꯊꯧꯅꯥꯎꯖꯝ ꯃꯤ ꯑꯃꯈꯛꯀꯤ ꯄꯤꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅꯅꯦ ꯊꯔꯁꯗꯦꯗ ꯄꯣꯛꯄ ꯁꯦ ꯁꯤꯡꯒꯜ ꯑꯣꯏꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯑꯣꯏꯗꯦ ꯊꯔꯁꯗꯦꯁꯨ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯑꯐꯕ ꯐꯣꯜ ꯌꯥꯝ ꯄꯤꯕꯅꯦ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯈꯥꯕꯩ ꯇꯥꯏ ꯄꯨꯁ ꯅꯤꯡꯊꯧ ꯀꯀꯥ ꯅꯨꯄꯥꯅ ꯕ꯭ꯔꯤꯖꯁꯤꯛ ꯅꯨꯄꯤꯅ ꯕ꯭ꯔꯤꯖꯁꯦ ꯑꯗꯨꯝꯗꯤ ꯌꯦꯡꯒꯦ ꯕ꯭ꯔꯤꯖꯇꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯣ ꯅꯨꯄꯥꯅ ꯕ꯭ꯔꯦꯁꯤꯛ ꯑꯣꯏꯕ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯅ ꯕ꯭ꯔꯦꯁꯤꯛ ꯅꯨꯄꯤ ꯕ꯭ꯔꯦꯁꯤꯛꯀ ꯕ꯭ꯔꯦꯁꯀꯁꯤ ꯄꯛꯅꯗꯦ ꯕ꯭ꯔꯦꯁꯤꯛ ꯃꯁꯦꯟꯗꯤ ꯄꯛꯅꯕꯀꯣ ꯕꯣꯆꯥ ꯊꯧꯅꯥꯎꯖꯝ ꯅꯨꯄꯥꯅ ꯊꯔꯁꯗꯦꯗ ꯄꯣꯛꯄꯁꯦ ꯀꯔꯤ ꯇꯧꯒꯦ ꯊꯔꯁꯗꯦꯗ ꯄꯣꯛꯄꯗꯤ ꯑꯐꯕ ꯐꯣꯜ ꯂꯩꯕꯅꯦ ꯁꯨꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯐꯕ ꯉꯥꯛꯇ ꯂꯩꯒꯅꯤ ꯄꯣꯀ꯭ꯔꯝꯕꯝ ꯏꯄꯣꯛ ꯅꯨꯃꯤꯠ ꯆꯥꯟꯅꯗ꯭ꯔꯁꯨ ꯔꯥꯁꯤ ꯄꯛꯅꯔꯗꯤ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯐꯅꯌꯥꯝ ꯐꯩ ꯑꯌꯥꯝꯕ ꯑꯗꯨꯅ ꯐꯅꯌꯥꯝ ꯄꯨꯈꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯦꯕꯤ ꯇꯥꯃꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯖꯔꯦ ꯂꯪꯉꯝꯕ ꯃꯩꯇꯩꯕ꯭ꯔꯣ ꯅꯨꯄꯤꯅ ꯃꯟꯗꯦ ꯄꯣꯛꯄ ꯅꯨꯄꯥꯅ ꯋꯦꯗꯅꯁꯗꯦ ꯄꯣꯛꯄ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯔꯥꯁꯤꯅ ꯇꯨꯂꯥ ꯅꯨꯄꯤꯒꯤꯅ ꯀꯔꯀꯠ ꯇꯨꯂꯥ ꯀꯔꯀꯠꯁꯦ ꯑꯣꯀꯦ ꯔꯥꯁꯤ ꯌꯥꯝꯅ ꯄꯛꯅꯩ ꯑꯗꯨꯒ ꯅꯨꯄꯥꯅ ꯋꯦꯗꯅꯁꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦꯁꯦ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯔꯥꯁꯤꯁꯨ ꯑꯗꯒꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ ꯂꯥꯡꯉꯝꯕ ꯃꯩꯇꯩꯒꯤꯁꯦ ꯁꯣꯐꯤꯌꯥ ꯂꯩꯁꯥꯡꯊꯦꯝ ꯅꯨꯄꯤꯅ ꯇꯨꯂꯥ ꯅꯨꯄꯥꯅ ꯃꯀꯔꯒ ꯇꯨꯂꯥꯒꯁꯦ ꯄꯛꯅꯩ ꯇꯣꯝꯕ ꯍꯨꯏꯔꯦꯝ ꯑꯌꯣꯛꯄ ꯑꯉꯥꯡꯒꯤ ꯌꯦꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯀꯝꯗꯧꯈ꯭ꯔꯒꯦ ꯑꯣꯀꯦ ꯃꯗꯨ ꯍꯣꯏ ꯌꯦꯛꯀꯤꯗ ꯑꯩ ꯁꯨꯝ ꯄꯨꯁꯤꯟꯖꯔꯛꯀꯦ ꯌꯦꯛꯀꯤ ꯄ꯭ꯂꯦꯂꯤꯁ ꯂꯩꯕꯗꯨꯗ ꯁꯦꯝꯃꯀꯥꯟꯗ ꯄꯨꯁꯤꯟꯖꯔꯛꯀꯦ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯇꯥꯃꯣ ꯍꯥꯏꯗꯣ ꯁꯣꯂꯥꯎꯗꯤꯟ ꯑꯣꯀꯦ ꯀꯀꯥ ꯃꯆꯤꯟ ꯊꯤꯔꯛꯏꯁꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯄꯤꯁꯤꯜꯂꯨ ꯌꯥꯝ ꯇꯧꯔꯒꯨꯝꯁꯤꯗ ꯔꯥꯅꯤ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯣꯝꯅ ꯀꯟꯅ ꯃꯥꯏꯅ ꯇꯧꯔꯒꯨꯝꯁꯦ ꯇꯣꯏꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯕꯣꯆꯥ ꯊꯧꯅꯥꯎꯖꯝꯁꯤꯅ ꯃꯦꯁꯦꯖ ꯃꯌꯥꯝ ꯏꯕꯤꯔꯝꯃꯒ ꯂꯣꯏꯅ ꯀꯛꯄꯤꯈ꯭ꯔꯦ ꯃꯦꯁꯦꯖ 1 2 3 4 5 6 7 ꯃꯦꯁꯦꯖ 8ꯁꯤ ꯏꯕꯤꯔꯒ ꯂꯣꯏꯅ ꯀꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯄꯥꯍꯜꯍꯧꯗ꯭ꯔꯦ ꯑꯩꯉꯣꯟꯗ 8 ꯃꯈꯥꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯅꯦ 8 9 10 10 11 ꯃꯦꯁꯦꯖ 11ꯁꯤ ꯏꯔꯒ ꯂꯣꯏꯅ ꯀꯛꯈꯤꯕ ꯄ꯭ꯔꯣꯁꯦꯟꯖꯤꯠ ꯌꯦꯡꯈꯣꯝ ꯏꯌꯥꯝꯕꯒꯤ ꯂꯥꯏꯐꯁꯤ ꯑꯩꯒ ꯇꯥꯏꯃꯤꯡ ꯅꯣꯡꯃꯇ ꯆꯥꯟꯅꯗ꯭ꯔꯦ ꯏꯌꯥꯝꯕꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯝꯃꯦ ꯅꯅꯥꯎꯁꯤ ꯗꯣꯁꯥ ꯌꯥꯝꯅ ꯇꯥꯔꯦ ꯄ꯭ꯔꯣꯁꯦꯟꯖꯤꯠ ꯌꯦꯡꯈꯣꯝ ꯑꯩꯒꯤ ꯋꯥꯆꯞꯇ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯁꯤꯗ ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯝ ꯍꯪꯕ ꯌꯥꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯖꯣꯟ ꯃꯣꯏꯔꯥꯡꯊꯦꯝ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯍꯩꯖꯥꯡ ꯊꯥꯡ ꯂꯩꯕ ꯐꯕ꯭ꯔꯣ ꯌꯣꯠꯀꯤ ꯄꯣꯠꯁꯛꯁꯤꯡꯁꯤꯗꯤ ꯊꯔꯁꯗꯦꯒꯨꯝꯕ ꯂꯩꯕꯤꯔꯨꯅꯨ ꯄꯣꯀ꯭ꯔꯝꯕꯝ ꯁꯝꯕ꯭ꯔꯨ ꯑꯅꯧꯕ ꯊꯣꯔꯛꯄ ꯍꯥꯟꯅꯒꯤ ꯃꯨꯠꯈꯤꯕꯒꯤ ꯑꯐꯕꯇ ꯍꯥꯏꯕꯤꯌꯣ ꯃꯥꯒꯤ ꯊꯨꯡꯐꯝ ꯖꯒꯥꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯄ ꯍꯦꯛ ꯌꯥꯎꯕꯅꯦ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯥꯒꯤ ꯑꯐ ꯐꯠꯇꯕꯁꯤ ꯂꯩꯐꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯂꯩꯐꯝꯗꯨꯒꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯄꯤꯖꯈꯤꯕ ꯖꯒꯥꯗꯨꯗ ꯐꯕ ꯐꯠꯇꯕ ꯂꯩꯔꯤꯗꯨꯒꯤ ꯃꯈꯥ ꯂꯣꯏꯅ ꯄꯣꯜꯂꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅꯧꯅ ꯊꯣꯛꯂꯛꯄ ꯑꯣꯏꯔꯁꯨ
ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯣꯏꯔꯒꯁꯨ ꯋꯥꯀꯣꯡ ꯊꯦꯝ ꯕꯤꯀꯥꯁ ꯁꯤꯡ ꯀꯀꯥ ꯅꯨꯄꯥꯅ ꯌꯨꯝꯁꯀꯩꯁ ꯅꯨꯄꯤꯅ ꯁꯒꯣꯜꯁꯦꯟ ꯆꯥꯟꯅꯕ꯭ꯔꯣ ꯑꯃꯇ ꯌꯥꯝ ꯆꯥꯟꯅꯩ ꯌꯥꯝ ꯐꯩ ꯑꯦꯁ ꯀꯦ ꯁꯂꯥꯎꯗꯤꯟ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯈꯥꯕꯩ ꯇꯥꯏ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯁꯂꯥꯝꯅꯕꯤ ꯕ꯭ꯔꯣ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯑꯩꯅ ꯆꯤꯟꯊꯤꯕ ꯊꯦꯡꯅꯔꯤꯁꯦ ꯅꯍꯥꯟꯃꯨꯛꯁꯨ ꯑꯃꯔꯖꯤꯠꯅꯁꯨ ꯑꯃꯨꯛ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯏꯆꯟ ꯁꯂꯥꯝꯅꯕꯤ ꯃꯤꯒꯤ ꯃꯤꯡ ꯄꯜꯂꯨꯅꯨꯀꯣ ꯃꯤꯡ ꯄꯜꯂꯨꯅꯨ ꯁꯨꯝ ꯅꯪ ꯅꯨꯡꯉꯥꯏꯇꯕꯤꯕꯨꯗꯤ ꯍꯥꯏꯔꯤꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟꯒꯤ ꯏꯟꯇꯦꯟꯁꯟꯗꯨ ꯑꯩ ꯈꯪꯉꯦꯕ ꯅꯣꯏꯗ ꯂꯩꯕ ꯀꯩꯅꯣ ꯊꯣꯏꯅ ꯐꯥꯎꯕꯗꯣ ꯑꯗꯨ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯔꯨꯅꯨ ꯇꯣꯏꯅ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯗ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯀꯥꯟꯗ ꯌꯥꯝꯅ ꯂꯥꯛꯄ ꯌꯥꯎꯋꯦ ꯁꯨꯝ ꯑꯗꯨꯁꯤꯡꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯂꯥꯏꯞꯇ ꯂꯥꯛꯄꯃꯛꯇꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯒꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯀꯟꯅ ꯃꯥꯏꯟ ꯇꯧꯔꯨꯅꯨ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩꯈꯣই ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯖꯤꯇꯤꯞꯇ ꯂꯣꯏꯅ ꯄꯨꯁꯤꯟꯕꯅꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯤꯅ ꯑꯗꯨꯅ ꯍꯣꯏ ꯌꯦꯡꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝ ꯉꯝꯗꯕꯃꯛꯇꯤ ꯅꯠꯇꯦ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯃꯌꯥꯝ ꯉꯝꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯉꯝꯕ ꯂꯩ ꯑꯗꯨꯅ ꯑꯩ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯗꯦ ꯑꯗꯨ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯅꯣꯏꯁꯨ ꯀꯣ ꯃꯌꯥꯡꯂꯝꯕꯝ ꯆꯤꯡꯈꯩ ꯉꯥꯟꯕ ꯇꯥꯃꯣ ꯑꯉꯥꯡ ꯃꯤꯡꯁꯦ ꯆꯤꯡꯂꯩꯃ ꯊꯣꯟꯕꯁꯦ ꯌꯥꯕ꯭ꯔꯥ ꯆꯤꯡꯂꯩꯃ ꯊꯣꯟꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯕꯤꯁ꯭ꯋꯥꯅꯥꯊ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯀꯤꯠꯆꯟ ꯊꯝꯕꯁꯦ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯌꯥꯕ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯈ꯭ꯋꯥꯏ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯈꯥ ꯊꯪꯕ ꯑꯣꯏꯕꯗꯤ ꯐꯠꯇꯦ ꯑꯋꯥꯡ ꯊꯪꯕꯗ ꯁꯣꯔꯤ ꯌꯦꯡꯁꯤꯀꯣ ꯖꯁ ꯃꯈꯥ ꯊꯪꯕꯗ ꯐꯠꯇꯕ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯟꯅꯗꯦ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯟꯅꯗꯁꯅꯨ ꯑꯩ ꯁꯟꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯆꯥꯟꯅꯕ꯭ꯔꯣ ꯆꯥꯅꯩ ꯌꯥꯏꯐꯕꯤ ꯋꯥꯡꯖꯝ ꯅꯨꯄꯤꯅ ꯃꯟꯗꯦ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯆꯥꯟꯅꯕ꯭ꯔꯣ ꯃꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯆꯥꯟꯅꯩ ꯌꯥꯝ ꯐꯩ ꯇꯨꯜꯁꯤꯔꯥꯝ ꯉꯥꯉꯣꯝ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯌꯥꯝ ꯐꯩ ꯔꯟꯖꯤꯇꯥ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯌꯥꯝ ꯐꯖꯗꯦ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯑꯣꯀꯦ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯅ ꯏꯁꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤ ꯈꯟꯖꯩ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯒꯁꯨ ꯀꯣ ꯔꯥꯅꯤ ꯗꯦꯕꯤ ꯀꯀꯥ ꯃꯟꯗꯦ ꯄꯣꯛꯄꯅꯤ ꯇꯨꯂꯔꯥꯁꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯄꯣꯛꯄꯒ ꯑꯗꯒꯤ ꯃꯤ ꯑꯃꯈꯛꯀꯤ ꯌꯥꯝ ꯁꯥꯡꯕꯅꯦ ꯑꯗꯨꯅ ꯑꯁꯤꯗꯤ ꯋꯥꯆꯞꯀꯨꯝꯕꯗ ꯁꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯤ ꯅꯨꯃꯤꯠ 8ꯅꯤꯁꯤꯒꯤ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯕ ꯑꯩꯅ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯖꯔꯛꯈꯤꯒꯦ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯔꯣꯏ ꯑꯗꯨꯅ ꯀꯩꯅꯣꯗ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯠꯇꯨ ꯈꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯆꯞꯇ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯕꯣꯆꯥ ꯊꯧꯅꯥꯎꯖꯝ ꯂꯥꯏꯚ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣꯗ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯑꯣꯀꯦ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯨꯅꯤ ꯀꯃꯂꯥ ꯈꯣꯏꯔꯥꯛꯐꯝ ꯅꯨꯄꯤꯅ ꯁꯤꯡꯍ ꯑꯣꯏꯕꯁꯦ ꯀꯔꯤ ꯐꯣꯟ ꯂꯩꯒꯦ ꯁꯤꯡꯍ ꯑꯣꯏꯕꯁꯦ ꯀꯩꯁꯨ ꯑꯁꯤꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯈꯔ ꯅꯨꯄꯥꯗꯧꯅ ꯈꯔ ꯇꯧꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯔꯖꯨ ꯊꯣꯛꯄꯝ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯐꯩ ꯁꯣꯏꯕꯝ ꯔꯣꯍꯤꯠ ꯁꯟꯗꯦꯗ ꯄꯣꯛꯄ ꯃꯤꯁꯤ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯈꯔ ꯆꯨꯝꯕ ꯌꯥꯎꯕꯅꯦ ꯑꯗꯨꯃꯗꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯁꯤ ꯈꯔ ꯅꯤꯡꯕ ꯊꯨꯡꯒꯟꯗꯕ ꯈꯔꯗꯤ ꯁꯨꯝ ꯂꯩꯒꯅꯤ ꯁꯪꯒ꯭ꯔꯤꯂꯥ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯒꯤ ꯃꯤ ꯁꯤꯕꯗ ꯌꯨꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯕ ꯌꯥꯕ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯨꯛ ꯊꯥꯕꯒꯤꯗꯤ ꯇꯣꯝꯕꯤ ꯅꯨꯄꯤꯅ ꯁꯟꯗꯦ ꯅꯨꯄꯥꯅ ꯋꯦꯗꯅꯁꯗꯦ
Sunday nupana Wednesday Thursday Friday Saturday Sunday Wednesday Thursday Friday Saturday Sunday Safuda ya paboi ko duga oinam abem Thursday pokpa nupisu nupasu aduga rasina nupa danu nupi tula nupa danu nupi tula rasi di paknai aduga ras kanodi numiti khara pakna de aduga rasi pakna ni thoina kairoi yam nungsinagani sarju atokam tamo nupina singha rasi fall oibase fabra thoina kaide aduga sanju ki ko lere bungos sogolsem karamba maram gino yamba sibo yambagi live thabada yawba sungang nangdre thabok yam chillabam madu male bungose dunane matangi desi habam leitre ngasi kanoda sum mayam hangbira ko hangsingdagi sum pakum mayam ga nainaba hetare khumjaba nate mayam ga nainaba Surj Kumar Singha hello ka ngasi di onare okay unare ngasi unare salam nami devi bro aina ming pali haiduna ngangbiu ado bro na ikaram godo gi ai khangi okay hoi mayamna aibu nungsibi base asum aingonda aigidam lepi base yam nuwaise Surj Kumar Singh Saksar Boka Surj Kumar Singh comment paba tap mali ai hakchang khra nuwai de dugini hakchang khra nuwai tabugini tangwa ba adu hayeng dagi dikar power hawgala ni Surj Kumar Singha Durga Puja latna do Manipur da khara hana dongna latna boydre corona leibsina hojikti corona oina latna re tare aigi kan khre haubizam ibocho message yausilak to begini ko hakchang da kai harise kai harino ai gyan tadre wangse hakchang da kai haino Surj Kumar Singh tularasi pakna habiro nupagi tula oragadi nupi su tula oigadoba adigi dhanu su paknai makar paknai karkat paknai singha paknai mithun su paknai kanya ne bris ne asi su paknai okay kakagi whatsapp ta message thaba yagadra yani tharo kesu kaide sum thabiro re onam oja nupi gi khut yet ki kunau bida sambru thungbase ai sambru gi haijagrabne kunau bida thungbagi somtang yengbiyo lebak pokpadi okay question se gyan tadre nisi ningthongjam Premjit Sogol Sem nupi na minna rasi oibase fabra phaba pataba haibse hayeng chanadaba gi makha patadu sum yengadabani ko Sanju Athokpam nupana hingsaba duga nupina mi taba kari toge thoina kaiba leite mayai oina sum fai Murangthem Sanjit amu nupana Wednesday nupina Friday Wednesday Thursday Friday khabai tai Rosni Thiam tabada kana bungaktani thank you so much Prosenjit Yengkhom yamba aigi comment pabiraktre engoni yausilaktabagini ko Brisika kanaga sanagi Brisik na nupa oiba taragadi nupi su Brisik makar adagi nupi dani haisi ko kumba bris singha kanya hari singsika sanagani Yaifabi Wangjam masaga mapaga mapok numit manaba fabro Friday ne mama na Monday thoina kaide Friday Saturday Sunday Monday Rosni Thiam makar ga kumbaga sanabro nupagi makar oragadi nupigi kumbase sanadre dagi Surj Kumar Singh total rasi karbar toba pakna bro rasi karbar toba se gyan tadre angtang ibiro Kamla
ꯊꯣꯡꯒ꯭ꯔꯥꯝ ꯅꯨꯄꯥꯒꯤ ꯁꯟꯗꯦ ꯑꯗꯨꯒ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯀꯃꯂꯥ ꯊꯣꯡꯒ꯭ꯔꯥꯝꯒꯤꯁꯦ ꯑꯣꯀꯦ ꯅꯨꯄꯥꯒꯤ ꯁꯟꯗꯦ ꯔꯥꯁꯤꯅ ꯀꯔꯀꯠ ꯅꯨꯄꯤꯒꯤ ꯃꯟꯗꯦ ꯁꯟꯗꯦ ꯃꯟꯗे ꯐꯩ ꯑꯗꯨꯒ ꯔꯥꯁꯤꯅ ꯃꯦꯁ ꯀꯔꯀꯠꯀ ꯃꯦꯁꯀꯁꯦ ꯄꯛꯅꯩ ꯔꯥꯁꯤꯁꯨ ꯅꯨꯃꯤꯠꯁꯨ ꯂꯣꯏꯅ ꯄꯛꯅꯩ ꯀꯩꯝ ꯋꯥꯕꯤꯒꯅꯣ ꯔꯦ ꯑꯣꯏꯅꯥꯝ ꯑꯣꯖꯥ ꯅꯨꯄꯤꯅ ꯀꯟꯌꯥ ꯅꯨꯄꯥꯅ ꯇꯨꯜꯂꯥ ꯇꯨꯜꯂꯒ ꯀꯟꯌꯥꯒ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯅꯦ ꯇꯨꯜꯂꯒ ꯀꯟꯌꯥꯒꯁꯦ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯅ ꯄꯛꯅꯕ ꯆꯤꯡꯉꯤꯀꯣ ꯑꯗꯨꯒ ꯋꯥꯀꯣꯡ ꯊꯦꯝꯕꯤꯀꯥ ꯁꯤꯡ ꯀꯀꯥ ꯑꯃꯠꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯃꯦꯁ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯃꯦꯁ ꯀꯣ ꯁꯤꯡꯍꯒ ꯃꯦꯁꯀꯁꯦ ꯑꯁꯨꯝ ꯆꯥꯅꯩ ꯑꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯤꯠ ꯇꯥꯃꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯅꯤꯡꯊꯧꯖꯝ ꯅꯤꯁꯤ ꯙꯅꯨꯒꯤ ꯔꯥꯁꯤ ꯐꯣꯜꯗꯤ ꯔꯥꯁꯤ ꯐꯣꯜ ꯑꯩ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤꯗ ꯍꯥꯞꯆꯕꯅꯤ ꯌꯦꯡꯕꯤꯌꯨ ꯍꯌꯦꯡ ꯍꯪꯆꯤꯠꯁꯨ ꯌꯥꯎꯖꯔꯛꯑꯅꯤ ꯄ꯭ꯔꯦꯝꯖꯤꯠ ꯁꯒꯣꯜꯁꯦꯝ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯁꯇꯔꯗꯦ ꯐꯩ ꯊꯣꯝꯁꯟ ꯀꯣꯟꯁꯝ ꯏꯌꯥꯝꯕ ꯌꯦꯛ ꯑꯃꯗꯤ ꯌꯦꯛ ꯑꯃꯗ ꯌꯦꯛ ꯑꯃꯗꯤ ꯑꯣꯟꯕꯒꯤ ꯃꯔꯝꯗꯣ ꯀꯔꯝ ꯀꯥꯟꯗ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯇꯣꯏꯅꯣ ꯌꯦꯛ ꯑꯃꯗ ꯈꯔꯗꯤ ꯁꯦꯝꯕ ꯍꯧꯈ꯭ꯔꯕꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯆꯦꯛ ꯇꯧꯕꯤꯔꯒꯗꯤ ꯑꯋꯥꯠꯄꯗ ꯁꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯔꯣꯁꯅꯤ ꯊꯤꯌꯥꯝ ꯅꯨꯄꯥꯅ ꯂꯥꯏ ꯅꯨꯄꯤꯅ ꯍꯤꯡꯆꯥꯕꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯤꯡꯆꯥꯕꯤ ꯂꯥꯏ ꯍꯥꯏꯕ ꯑꯣꯀꯦ ꯊꯣꯝꯁꯟ ꯀꯣꯟꯁꯝ ꯑꯣꯏꯅꯥꯝ ꯑꯕꯦꯝ ꯅꯨꯄꯤꯅ ꯃꯟꯗꯦ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯄꯛꯅꯗꯦ ꯈꯥꯕꯩ ꯇꯥꯏ ꯔꯥꯁꯤ ꯄꯛꯅꯔꯗꯤ ꯐꯅꯤ ꯔꯣꯁꯅꯤꯊꯤꯌꯥꯝ ꯅꯨꯄꯤꯅ ꯊ꯭ꯔꯁꯗꯦ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯊ꯭ꯔꯁꯗꯦ ꯑꯁꯤꯃ ꯐꯩ ꯊꯣꯏ ꯑꯦꯕꯤ ꯑꯩꯒꯤ ꯃꯦꯁꯦꯖ ꯐꯥꯔꯛꯇ꯭ꯔꯦ ꯌꯧꯔꯛꯇꯕꯒꯤꯅꯦ ꯑꯃꯨꯛꯇꯒꯤ ꯏꯕꯤꯔꯣ ꯕꯨꯡꯉꯣ ꯁꯒꯣꯜꯁꯦꯝ ꯏꯌꯥꯝꯕꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯟ ꯅꯝꯕꯔ ꯏꯆꯟ ꯁꯂꯥꯝ ꯅꯝꯕꯤ ꯑꯃꯨꯛꯇꯒꯤ ꯏꯕꯤꯔꯣ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯀ ꯍꯪꯉꯛꯑꯦ ꯑꯩꯁꯨ ꯍꯥꯏꯖꯔꯛꯀꯦ 70059383396 70059383396 ꯌꯥꯝ ꯌꯥꯔꯅꯤꯀꯣ ꯑꯣꯀꯦ ꯇꯣ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯦ ꯁꯂꯥꯝ ꯅꯕꯤꯅ ꯌꯦꯛ ꯑꯅꯤ ꯑꯍꯨꯝꯗ ꯌꯥꯎꯈꯤꯕ ꯁꯥꯒꯩꯁꯤꯡꯒꯤ ꯃꯔꯝꯗ ꯁꯦꯝꯕꯤꯔꯛꯇ꯭ꯔꯤ ꯇꯥꯃꯣ ꯑꯗꯨ ꯉꯥꯏꯖꯔꯤ ꯑꯣꯀꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯦꯝꯖꯅꯕ ꯇꯧꯔꯛꯀꯦ ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯂꯒ ꯀꯣ attention my foot ꯅꯨꯄꯥ ꯑꯣꯀꯦ ꯕꯤꯗ꯭ꯌꯥ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯄꯛꯅꯗꯦꯀꯣ ꯃꯗꯨ ꯐꯠꯇꯦ ꯑꯦꯇꯦꯟꯁꯟ ꯃꯥꯏ ꯐꯨꯗ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯈꯥꯕꯩ ꯇꯥꯏ ꯉꯁꯤ ꯈꯥꯕꯩ ꯌꯥꯝ ꯂꯥꯛꯑꯦ ꯊꯣꯝꯁꯟ ꯀꯣꯟꯁꯝ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯁꯨꯝ ꯐꯦꯚꯔ ꯇꯧꯕꯅꯦ ꯖꯤꯀꯦ ꯂꯕꯔ ꯍꯥꯏ ꯇꯥꯃꯣ ꯑꯩ ꯂꯥꯛꯑꯦ ꯖꯤꯀꯦ ꯂꯕꯔꯗꯤ ꯂꯣꯏꯔꯝꯗꯥꯏꯗꯇ ꯂꯥꯛꯇꯣꯏꯅꯦ ꯄꯣꯁꯦꯟꯖꯤꯠ ꯌꯦꯡꯈꯣꯝ ꯏꯌꯥꯝꯕꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯃꯊꯛꯀꯤ ꯀꯃꯦꯟꯗ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯀꯃꯦꯟꯗ ꯏ ꯂꯩꯔꯝꯅꯦ ꯁꯂꯥꯝ ꯅꯝꯕꯤ ꯍꯥꯏꯅ ꯏꯆꯟ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯝꯕꯔꯗꯨ ꯏꯕꯤꯅ ꯂꯩꯔꯝꯅꯦ ꯑꯅꯤꯔꯛ ꯊꯣꯛꯅ 2 times ꯏꯔꯕꯅꯦꯀꯣ ꯑꯃꯨꯛꯇꯪ ꯍꯟꯒꯠꯂ ꯌꯦꯡꯕꯤꯌꯣ ꯅꯤꯡꯊꯧꯖꯝ ꯅꯤꯁꯤ ꯙꯅꯨꯒꯤ ꯔꯥꯁꯤ ꯐꯣꯜꯗꯤ ꯔꯥꯁꯤ ꯐꯣꯜꯗꯣ ꯑꯩ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯍꯥꯞꯆꯕꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯣ ꯌꯥꯝꯅ ꯀꯣ ꯑꯗꯨꯒ ꯙꯅꯨ ꯔꯥꯁꯤ ꯇꯥꯃꯣꯁꯦ ꯇꯥꯃꯤꯜꯒꯤ ꯍꯦꯔꯣ ꯃꯥꯜꯂꯦ ꯑꯣꯀꯦ ꯇꯥꯃꯤꯜꯒꯤ ꯍꯦꯔꯣ ꯃꯥꯜꯂꯦꯕ ꯑꯩꯁꯦ ꯅꯥꯕꯒꯤꯅꯦ ꯍꯛꯆꯥꯡ ꯅꯥꯔꯤꯕꯩꯅꯦ ꯅꯥꯔꯝꯗ꯭ꯔꯒꯗꯤ ꯕꯦꯠ ꯃꯥꯟꯒꯗꯧꯕꯅꯦ ꯕꯤꯗ꯭ꯌꯥꯁ ꯑꯦꯁ ꯑꯥꯏꯁ ꯅꯨꯄꯥꯅ ꯇꯨꯜꯂ ꯅꯨꯄꯤꯅ ꯁꯤꯡꯍ ꯅꯨꯄꯥꯅ ꯇꯨꯜꯂ ꯅꯨꯄꯤꯅ ꯁꯤꯡꯍꯁꯦ ꯑꯩꯈꯣꯏꯅ
ꯌꯥꯝ ꯆꯥꯅꯩꯀꯣ ꯁꯨꯝ ꯆꯥꯅꯩ ꯅꯨꯄꯥꯅ ꯇꯨꯜꯂꯕ ꯑꯃ ꯇꯥꯔꯒꯗꯤ ꯑꯃꯔꯖꯤꯠ ꯇꯥꯕ꯭ꯔꯣ ꯑꯣꯀꯦ ꯔꯣꯖꯅꯤꯇꯤꯌꯥꯝ ꯑꯃꯨꯛ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯒꯤ SMS ꯄꯥꯕꯤꯔꯛꯄ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜ ꯂꯦꯞꯇꯅ ꯇꯥꯕꯒꯤ ꯃꯍꯩ ꯆꯪꯉꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯟ ꯔꯣꯁꯅꯤꯒꯤ ꯃꯦꯁꯦꯖꯁꯤ ꯇꯥꯔꯨꯔꯒ ꯁꯂꯥꯝ ꯅꯝꯕꯤ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯁꯂꯥꯝ ꯅꯝꯕꯤꯒꯤ ꯁꯥꯏꯠꯇꯒꯤ ꯋꯦꯜꯀꯝ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯒꯦ ꯀꯣꯚꯤꯠ ꯃꯔꯛꯁꯤꯗ ꯅꯥꯍꯟꯒꯅꯣ ꯇꯥꯃꯣ ꯑꯣꯀꯦ ꯅꯥꯗꯕꯅꯗꯤ ꯍꯣꯠꯅꯖꯔꯤꯅꯤ ꯐꯒꯠꯂꯛꯑꯦ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟ ꯅꯥꯕꯁꯤ ꯄꯪꯀꯤ ꯀꯤꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯤꯗꯕꯁꯨ ꯌꯥꯗꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯃꯗꯣ ꯍꯧꯔꯣ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯊꯃꯝꯕ ꯑꯍꯤꯡ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯖꯕꯗꯣ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯏꯇꯧ ꯇꯧꯕꯤꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯔꯣꯁꯅꯤꯊꯤꯌꯥꯝ ꯇꯥꯃꯣ ꯅꯝꯕꯔ ꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯝꯇꯒ ꯄ꯭ꯂꯤꯁ ꯑꯣꯀꯦ ꯀꯃꯦꯟꯗꯕꯨꯗꯤ ꯌꯥꯎꯔꯕꯅꯦ 7005983396 ꯑꯃꯨꯛꯀ ꯍꯥꯏꯒꯦ 7005983396 ꯃꯤꯡꯗꯤ ꯁꯨꯝ ꯄꯤꯀꯦꯅ ꯊꯝꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯀꯥꯃꯦꯁꯣꯔ ꯍꯥꯏꯅ ꯊꯝꯕꯤꯔꯁꯨ ꯌꯥꯔꯦ ꯑꯦꯖꯨꯂꯥꯏꯠ ꯑꯄꯥꯝꯕ ꯇꯧꯕꯤꯔꯣ ꯑꯣꯀꯦ ꯏꯆꯥ ꯑꯅꯤꯃꯛ ꯁꯟꯗꯦ ꯑꯩꯁꯨ ꯁꯟꯗꯦ ꯄꯣꯛꯄ ꯀꯔꯤ ꯂꯩꯕꯒꯦ ꯇꯥꯛꯄꯤꯔꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯀꯥꯃꯦꯁꯣꯔ ꯑꯗꯒꯤ ꯁꯂꯥꯝ ꯅꯕꯤ ꯕꯨꯡꯉꯣ ꯁꯒꯣꯜꯁꯦꯝ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯁꯂꯥꯝ ꯅꯕꯤꯅꯁꯨ ꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯔꯦꯁꯄꯦꯛ ꯀꯥꯏꯅꯗꯕꯁꯤꯅꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯃꯅ ꯑꯃꯒꯤ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯅꯥꯕꯒ ꯈꯪꯕ ꯐꯔꯛꯄ ꯑꯣꯏꯅ ꯇꯧꯋꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯁꯤ ꯄꯥꯔꯨꯔꯀꯥꯟꯗ ꯁꯂꯥꯝ ꯅꯝꯕꯤ ꯑꯃꯗꯤ ꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯤꯡ ꯄꯥꯔꯀꯥꯟꯗꯀꯣ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯕꯤꯔꯛꯄꯁꯤ ꯇꯧꯕꯤꯔꯛꯀꯅꯣꯗꯤ ꯍꯥꯏꯖꯕꯅꯤ ꯌꯥꯗꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯅꯟꯗꯂꯥꯟ ꯏꯌꯥꯝꯕ ꯅꯨꯄꯥꯅ ꯁꯟꯗꯦ ꯔꯥꯁꯤꯅ ꯃꯤꯊꯨꯟ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯁꯟꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯁꯟꯗꯦ ꯈꯥꯕꯩ ꯇꯥꯏ ꯑꯗꯨꯒ ꯔꯥꯁꯤꯅ ꯃꯤꯊꯨꯟ ꯑꯗꯨꯒ ꯀꯟꯌꯥ ꯃꯤꯊꯨꯟ ꯀꯟꯌꯥꯁꯤꯗꯤ ꯃꯤꯊꯨꯟ ꯀꯟꯌꯥ ꯄꯛꯅꯩ ꯀꯣ ꯖꯟꯇꯔꯒꯤ ꯊꯕꯛ ꯄꯥꯏꯕ꯭ꯔꯣ ꯖꯟꯇꯔ ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯣ ꯖꯟꯇꯔꯒꯤꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯤꯇꯪ ꯂꯨꯒꯅꯤꯀꯣ ꯃꯁꯤꯃꯗꯤ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯈꯔꯇꯪ ꯒꯥꯏꯗꯂꯥꯏꯟꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯑꯩ ꯁꯦꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯇꯥꯟꯅꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯋꯥꯆꯞꯇ ꯁꯨꯝ ꯇꯥꯟꯅꯁꯤꯀꯣ ꯈꯦꯜꯍꯩꯕ ꯈꯨꯃꯟ ꯑꯣꯀꯦ ꯑꯅꯟꯇ ꯑꯣꯏꯅꯥꯝ ꯀꯀꯥ ꯁꯇꯔꯗꯦ ꯄꯣꯛꯄꯁꯦ ꯈꯨꯗꯣꯞ ꯁꯤꯕ ꯆꯩꯔꯦꯠ ꯀꯣꯔꯦꯜ ꯌꯦꯜꯂꯣ ꯁꯦꯐꯣꯔ ꯑꯅꯤ ꯁꯦ ꯄꯛꯅꯕ꯭ꯔꯣ ꯑꯩ ꯍꯥꯟꯅꯒꯤꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯂꯣꯏꯅꯃꯛ ꯕꯥꯏꯍꯥꯔꯠ ꯇꯧꯖꯗ꯭ꯔꯦ ꯍꯛꯆꯥꯡꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯂꯥꯝꯁꯤꯟꯕꯗꯣ ꯈꯤꯇꯪ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯅꯟꯇ ꯑꯣꯏꯅꯥꯝ ꯀꯀꯥ ꯁꯇꯔꯗꯦ ꯄꯣꯛꯄꯁꯦ ꯈꯨꯗꯣꯞ ꯇꯥꯔꯦ ꯔꯣꯁꯅꯤꯊꯤꯌꯥꯝ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜ ꯁꯦ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯣꯁꯅꯤꯊꯤꯌꯥꯝ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯁꯤ ꯄꯥꯔꯀꯥꯟꯗ ꯀꯃꯦꯟꯁꯤ ꯄꯥꯔꯀꯥꯟꯗ ꯑꯩ ꯑꯅꯥꯕꯁꯤ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯑꯕꯣꯏ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕꯁꯤ ꯐꯅꯌꯥꯝꯗꯤ ꯐꯒꯠꯂꯛꯀꯅ ꯂꯥꯏꯚ ꯊꯥꯔꯤꯅꯤꯀꯣ ꯀꯨꯏꯅ ꯉꯥꯡꯕ ꯉꯝꯃꯛꯏꯁꯦ ꯉꯔꯥꯡꯕꯨꯗꯤ ꯈꯔ ꯋꯥꯕ ꯑꯣꯀꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯦ ꯑꯣꯀꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯦ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯏꯁꯥ ꯏꯁꯥꯒꯤ ꯗꯤꯇꯦꯜꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯑꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯃꯔꯖꯤꯠ ꯁꯤꯡꯍ ꯀꯝꯕꯝ ꯁꯥꯒꯩꯒꯤ ꯁꯂꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯝꯕ ꯌꯦꯛꯇꯣ ꯑꯩ ꯀꯣꯟꯅ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯌꯦꯛ ꯁꯂꯥꯏꯒꯤꯗꯨꯗꯤ ꯋꯥꯆꯞꯇ ꯂꯥꯛꯄꯤꯌꯣ ꯕꯤꯗ꯭ꯌꯥ ꯑꯦꯁ ꯑꯦꯁ ꯑꯩꯒꯤ ꯀꯣꯄꯤ ꯄꯥꯛꯄꯁꯦ ꯀꯩꯗꯧꯒꯦ ꯀꯣꯄꯤ ꯄꯥꯛꯄꯁꯦ ꯃꯑꯣꯡꯗꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯅꯥꯎꯇꯤ ꯃꯅꯤꯄꯨꯔ ꯑꯝꯇ ꯉꯥꯏꯕꯤꯌꯨꯀꯣ ꯀꯩꯅꯣꯝꯇ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ ꯃꯦꯝ ꯑꯣꯀꯦ ꯀꯃꯂꯥ ꯊꯣꯡꯔꯝ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯇꯨꯜꯂꯥ ꯅꯨꯄꯤꯅ ꯑꯣꯀꯦ ꯁꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯃ ꯈꯥꯕꯩ ꯇꯥꯕ ꯑꯗꯨꯒ ꯔꯁꯤꯁꯦ ꯇꯨꯜꯂꯒ ꯔꯁꯤ ꯃꯥꯟꯅꯕ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯃꯦꯝꯃ ꯗꯦꯕꯤ ꯀꯨꯝꯕꯒ ꯇꯨꯜꯂꯒꯁꯤ ꯏꯁꯤꯡ ꯉꯥꯒ ꯇꯥꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯀꯔꯝꯕ ꯅꯨꯄꯤ ꯀꯔꯝꯕꯅꯣ ꯑꯇꯣꯞꯄ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕꯅꯤꯀꯣ ꯌꯨꯝꯅꯥꯝ ꯔꯤꯇꯥ ꯑꯣꯖꯥ ꯅꯨꯄꯥꯅ ꯁꯟꯗꯦ ꯔꯥꯁꯤ ꯕ꯭ꯔꯤꯁꯤꯛ ꯑꯗꯨꯒ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯣꯀꯦ ꯔꯥꯁꯤꯅ ꯇꯨꯜꯂꯥ ꯕ꯭ꯔꯤꯁꯤꯛ ꯇꯨꯜꯂꯥ ꯕ꯭ꯔꯤꯁꯤꯛ ꯇꯨꯜꯂꯁꯦ ꯃꯌꯥꯏ ꯑꯣꯏꯅ ꯌꯥꯏ ꯃꯔꯛ ꯑꯣꯏꯅ ꯑꯗꯨꯝ ꯐꯩꯀꯣ ꯅꯥꯎꯇꯤ ꯅꯤꯁꯤ ꯏꯌꯥꯝꯕꯁꯦ ꯍꯩꯔꯣꯛꯇꯒꯤꯅꯦ ꯌꯨꯝꯅꯥꯝ ꯕꯨꯡꯉꯣ ꯁꯒꯣꯜꯁꯦꯝꯅ ꯍꯥꯏꯁꯦ ꯅꯤꯁꯤ ꯏꯌꯥꯝꯕꯁꯦ ꯅꯤꯁꯤ ꯍꯩꯔꯣꯛꯇꯒꯤꯔꯣ ꯌꯨꯝꯅꯥꯝ ꯔꯤꯇꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯑꯣꯀꯦ ꯋꯦꯜꯀꯝ ꯑꯣꯀꯦ ꯃꯤꯅꯤꯠ ꯑꯃꯇꯪ ꯀꯩꯅꯣ ꯂꯧꯖꯒꯦ ꯑꯩꯁꯦ ꯑꯉꯥꯡ ꯇꯨꯝꯃꯤꯁꯤ ꯃꯥ ꯐꯤ ꯂꯣꯏ ꯀꯥꯎꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯨ ꯐꯖꯗ꯭ꯔꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯉꯥꯛꯇꯪ ꯑꯩ ꯊꯥꯖꯒꯦ ꯉꯥꯛꯇꯪ ꯇꯥꯃꯤꯟꯅꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯁꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯅꯥꯎꯇꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯄꯥꯂꯦꯟꯗꯣ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯒꯤ ꯁꯨꯝ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯁꯨꯝ ꯍꯧꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯏꯁꯩ ꯏꯪꯅ ꯆꯤꯛꯂ ꯑꯍꯤꯡ ꯀꯥꯏꯅ ꯇꯧꯕꯗꯣ ꯏꯪꯅ ꯆꯤꯛꯂ ꯑꯍꯤꯡ ꯑꯃ ꯂꯥꯛꯈꯤ ꯅꯪꯅ ꯍꯪꯈꯤ ꯑꯩꯉꯣꯟꯗ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯃꯗꯨ ꯁꯛꯄ ꯁꯤꯡꯒꯔꯗꯨꯅꯦ ꯃꯥꯒꯤ ꯉꯁꯤ ꯏꯁꯩ ꯑꯃ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯗ ꯔꯤꯂꯤꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯏꯁꯩ ꯑꯃ ꯏꯔꯥꯕꯣꯠꯇ ꯀꯠꯆꯕ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯦ ꯇꯥꯔꯤꯉꯩꯗ ꯑꯩ ꯑꯁꯣꯝꯗ ꯑꯉꯥꯡꯁꯤ ꯀꯩꯅꯣꯝꯇ ꯌꯦꯡꯖꯒꯦ ꯑꯉꯥꯡ ꯇꯨꯝꯃꯤꯁꯤꯀꯣ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯃꯥꯈꯣꯏꯁꯨ ꯀꯩꯁꯨ ꯑꯗꯣ ꯏꯆꯟꯄꯥ ꯑꯍꯟꯁꯤ ꯑꯩꯒ ꯇꯨꯝꯃꯤꯟꯅꯒꯗꯧꯕ ꯃꯥꯁꯤ ꯇꯨꯝꯃꯤ ꯃꯑꯣꯡꯁꯤ ꯉꯥꯛꯇꯪ ꯌꯦꯡꯖꯒꯦ ꯌꯦꯡꯉꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯏꯁꯩ ꯑꯗꯨꯝ ꯊꯥꯖꯔꯝꯒꯦ ꯌꯥꯝ ꯀꯨꯏꯖꯔꯣꯏ ꯏꯁꯩꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯅꯥꯎꯇꯤ ꯃꯅꯤꯄꯨꯔꯁꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯅꯥꯎꯇꯤ ꯃꯅꯤꯄꯨꯔ ꯁꯤꯁꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯈꯤꯕꯗꯣ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯗꯨꯃꯁꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ
ꯊꯥꯖꯔꯛꯀꯦꯀꯣ इसे क्या फजगल दी होंगी फजौरी सही जा नौती मणिपुर मागी चैनल से को हांग कुईद्रीबने सब्सक्राइबर्स यामद्री मैं सपोर्ट तौबियो चैनल से याम फजबने हम नुआई तो इसे सिबो मतलब तमिन से तो बने को ꯑꯩꯅꯁꯨ ꯊꯥꯒꯠꯂꯛꯈꯤꯅꯤ ꯁꯤꯒꯤ ꯏꯁꯩꯁꯤꯀꯣ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯁꯤ ꯑꯣꯏꯔꯦ ꯑꯩꯒꯤꯗꯤ ꯂꯩꯕꯥꯛꯅꯤꯡꯕ ꯏꯁꯩꯁꯤ ꯌꯥꯝ ꯄꯥꯝꯖꯩ
ꯐꯥꯁꯇ ꯍꯣꯕꯤꯖꯝ ꯑꯩ ꯐꯦꯚꯔ ꯇꯧꯕꯅꯦ ꯂꯣꯛ ꯑꯔꯨꯝ ꯈꯔ ꯇꯧꯕꯅꯦ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯀꯨꯏꯅ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯉꯔꯥꯡ ꯉꯁꯤꯒꯤ ꯂꯥꯏꯐ ꯊꯥꯗ ꯕ꯭ꯂꯣꯛ ꯁꯦꯝꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯑꯗꯨꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯁꯩꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯂꯤꯅ ꯁꯛꯄ ꯏꯁꯩꯅꯤꯀꯣ ꯃ꯭ꯌꯨꯖꯤꯛꯁꯨ ꯃꯊꯟꯇ ꯈꯣꯡꯖꯕ ꯏꯁꯩꯁꯨ ꯃꯊꯟꯇ ꯁꯛꯆꯕꯅꯤ ꯁꯨꯝ ꯔꯦꯀꯣꯔꯠꯁꯨ ꯃꯁꯥ ꯃꯊꯟꯇ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯦꯂꯦꯟ ꯂꯩꯕ ꯀꯩꯅꯣꯅꯤ ꯔꯣꯁꯅꯤꯠꯁꯤ ꯌꯥꯝ ꯇꯥꯃꯣꯒꯤ ꯂꯥꯏꯐ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯣꯀꯦ ꯃꯃꯥꯡꯗ ꯌꯥꯝ ꯇꯣꯏꯅ ꯊꯥꯖꯩ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯇꯥꯃꯣ ꯅꯨꯄꯥꯅ ꯀꯟꯌꯥ ꯅꯨꯄꯤꯅ ꯙꯅꯨ ꯑꯅꯤꯁꯦ ꯀꯩ ꯀꯥꯏꯒꯦ ꯆꯥꯟꯅꯕ꯭ꯔꯣ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯀꯟꯌꯥꯅꯦꯕ ꯅꯨꯄꯤꯅ ꯙꯅꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯅ ꯀꯟꯌꯥ ꯀꯣ ꯅꯨꯄꯤꯅ ꯙꯅꯨꯁꯦ ꯄꯛꯅꯩ ꯑꯗꯒꯤ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯌꯦꯡꯖꯩ ꯅꯦꯄ꯭ꯔꯝ ꯁꯨꯅꯤꯕꯨꯂꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯝꯃ ꯗꯦꯕꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯝꯃ ꯌꯥꯝꯅ ꯑꯩꯅꯁꯨ ꯊꯥꯒꯠꯂꯛꯈꯤꯅꯤꯀꯣ ꯁꯤ ꯏꯁꯩꯁꯦ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯁꯦꯝꯃꯀꯥꯟꯗ ꯊꯥꯒꯠꯁꯤꯔꯥꯅ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯅꯈꯤꯒꯦ ꯇꯧꯕꯅꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯦ ꯍꯥꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯔ ꯊꯥꯒꯠꯈꯤꯁꯅꯨ ꯃꯌꯥꯝꯁꯨ ꯂꯥꯏꯚ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯉꯣꯟꯒꯤꯁꯨꯀꯣ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯩ ꯂꯥꯏꯚ ꯍꯥꯏꯔꯨꯔꯦ ꯁꯣꯏꯗ꯭ꯔꯦ ꯐꯖꯩ ꯌꯥꯝꯅ ꯐꯖꯩ ꯏꯁꯩꯁꯦ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯣꯅꯤꯀꯥꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯍꯥꯟꯅ ꯌꯥꯎꯕꯗꯣ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯒꯤ ꯅꯤꯡꯊꯧꯈꯣꯡꯒꯤꯗꯣ ꯑꯣꯏꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅꯣꯡꯄꯣꯛꯉꯥꯟꯕ ꯋꯥꯡꯀꯝꯕꯝ ꯌꯥꯏ ꯐꯖꯩ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯊꯥꯖꯧꯕꯤꯖꯝ ꯁꯥꯔ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯁꯨꯝ ꯂꯣꯛ ꯑꯔꯨꯝ ꯇꯧꯕꯅꯦ ꯄ꯭ꯔꯤꯇꯤ ꯇꯣꯛꯄꯝ ꯍꯦꯜꯂꯣ ꯑꯣꯀꯦ ꯍꯦꯜꯂꯣ ꯈꯦꯜꯍꯩꯕ ꯈꯨꯃꯟ ꯆꯍꯤ 19ꯒꯤ 120ꯒꯤ ꯗꯁꯥ ꯈꯦꯅꯕꯁꯤ ꯀꯃꯥꯏꯅꯅꯣ ꯑꯗꯨ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯁꯨꯝ ꯁꯦꯝꯖꯔꯛꯑꯒꯦ ꯕꯨꯡꯉꯣ ꯁꯒꯣꯜꯁꯦꯝ ꯗ ꯔꯟꯕꯤꯔꯒꯤ ꯈꯣꯟꯖꯦꯜꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯌꯥꯝ ꯑꯣꯀꯦ ꯃꯥꯟꯅꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯏꯪꯅ ꯆꯤꯛꯅ ꯑꯍꯤꯡ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯟꯕꯤꯔꯅ ꯁꯛꯄꯅꯦꯅ ꯄꯨꯊꯣꯛꯑꯒ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯏꯪꯅ ꯆꯤꯛꯅ ꯃꯁꯥꯒꯤ ꯏꯁꯩꯅꯦ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯔꯟꯕꯤꯔ ꯊꯧꯅꯥ ꯁꯤꯡꯒꯔ ꯔꯟꯕꯤꯔ ꯊꯧꯅꯥ ꯀꯥꯏꯅ ꯏꯔꯒ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯃꯌꯥꯝꯗ ꯁꯟꯗꯣꯛꯄꯤꯔꯝꯕ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯣꯟꯅꯗꯤ ꯃꯤ ꯊꯤꯒꯠꯅꯗꯅ ꯇꯧꯅꯈꯤ ꯌꯥꯝ ꯃꯥꯟꯅꯕꯅꯤ ꯔꯟꯕꯤꯔ ꯊꯧꯅꯥ ꯊꯥꯗꯣꯏ ꯗꯦꯕꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯛ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ ꯆꯍꯤꯒꯤ ꯂꯛ ꯑꯩ ꯆꯍꯤ ꯍꯦꯛ ꯍꯧꯕꯒ ꯊꯝꯖꯈꯤꯕꯅꯤꯀꯣ ꯁꯤꯁꯦ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯂꯩꯔꯝꯃꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯡ ꯑꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯃꯥꯅꯦ ꯇꯥꯃꯣ ꯑꯣꯀꯦ ꯃꯣꯅꯤꯀꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯝꯕꯅꯦ ꯗꯦꯟ ꯑꯗꯒꯤ ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯅꯔꯝꯕꯅꯦ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯒꯗ꯭ꯔꯕ ꯈꯜꯂꯨꯔꯕꯅꯤ ꯉꯁꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯂꯥꯝ ꯅꯝꯕꯤ ꯗꯦꯕꯤ ꯕ꯭ꯔꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯏꯁꯩꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯕ꯭ꯂꯣꯛꯇ ꯁꯣꯏꯅ ꯁꯦꯝꯖꯔꯛꯈꯤꯒꯦꯀꯣ ꯇꯥꯏꯃꯤꯡ ꯆꯥꯕ ꯑꯝꯗ ꯈꯔ ꯃꯌꯥꯝ ꯄꯣꯊꯥꯕ ꯌꯥꯕ ꯅꯨꯃꯤꯠ ꯑꯝꯗ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯪꯕꯤꯅꯤꯡꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯣꯡꯃꯇꯪꯗꯤ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯐꯤꯗꯕꯦꯛ ꯁꯖꯦꯁꯟ ꯂꯥꯏꯚ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯤꯗꯕꯦꯛ ꯁꯖꯦꯁꯟ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯖꯒꯦ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯁ ꯑꯣꯜ ꯑꯥꯔ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯉꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯃꯌꯥꯝꯒ ꯎꯅꯔꯤꯕ ꯁꯤ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯌꯥꯝ ꯏꯁꯥ ꯌꯥꯝ ꯇꯦꯛꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯅꯥꯕꯁꯨ ꯈꯔ ꯐꯒꯠꯂꯛꯑꯦ ꯃꯌꯥꯝꯅ ꯄꯤꯕꯤꯕ ꯊꯧꯅꯥꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯊꯥꯖꯕꯤꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅꯅꯦ ꯉꯁꯤ ꯎꯅꯔꯒ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯉꯝꯃꯤꯕ ꯍꯌꯦꯡꯁꯨ
ꯕ꯭ꯂꯣꯛ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯍꯌꯦꯡꯗꯤ ꯉꯔꯥꯡꯒ ꯉꯁꯤꯒ ꯊꯥꯖꯗꯕꯁꯦ ꯑꯩ ꯍꯟꯅ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯏꯁꯥꯗ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯔꯝꯕ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯔꯕꯅꯣꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯈꯔ ꯇꯧꯔꯛꯇ꯭ꯔꯦ ꯉꯔꯥꯡꯗꯤ ꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯗꯣ ꯉꯔꯥꯡꯁꯦ ꯑꯗꯣ ꯂꯥꯏꯚꯇ ꯑꯩꯅ ꯈꯔ ꯍꯥꯏꯖꯈꯤꯕꯗꯒꯤꯁꯨ ꯃꯌꯥꯝꯁꯨ ꯐꯣꯟ ꯇꯧꯕꯒꯤ ꯆꯥꯡꯗꯤ ꯈꯔ ꯍꯟꯊꯕꯤꯔꯛꯑꯦ ꯈꯔꯁꯨ ꯁꯨꯝ ꯇꯧꯔꯛꯑꯦ ꯇꯧꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯉꯁꯤ ꯑꯣꯛꯆꯗꯕ ꯀꯌꯥꯗꯧꯅꯦ ꯉꯁꯥꯏ ꯑꯩꯅ ꯋꯥꯔꯧꯕꯤꯒꯅꯣꯅ ꯍꯥꯏꯖꯔꯤꯗꯣ ꯃꯇꯥꯡꯗꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯄꯣꯛꯉꯥꯟꯕ ꯀꯝꯕꯝ ꯕ꯭ꯔꯣ ꯃꯟꯗꯦ ꯄꯣꯛꯄ ꯃꯤꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯑꯗꯨ ꯂꯩꯇꯦ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯑꯩ ꯑꯗꯨꯝ ꯇꯥꯃꯣꯒꯤꯗꯣ ꯌꯦꯡꯖꯩ ꯇꯥꯃꯣꯁꯤ ꯀꯝꯗꯧꯔꯤꯒꯦ ꯑꯩ ꯁꯨꯝ ꯂꯩꯔꯤ ꯅꯨꯡꯉꯥꯏꯔꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯪꯅꯤꯡꯉꯤꯗꯤ ꯀꯩꯅꯣꯅꯦ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯍꯥꯏꯔꯝꯕꯗꯣ ꯃꯣꯅꯤꯀꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯅꯤꯡꯊꯧꯈꯣꯡꯗꯁꯨ ꯉꯥꯛꯇꯅ ꯂꯥꯛꯑꯝꯃꯦ ꯂꯥꯛꯑꯝꯕꯗꯨꯁꯨ ꯅꯣꯏꯗ ꯐꯣꯟ ꯇꯧꯕꯗ ꯍꯤꯗꯥꯛꯀꯤꯗꯣ ꯍꯪꯒꯦꯅ ꯐꯣꯟ ꯇꯧꯕꯁꯨ ꯅꯣꯏ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕ ꯀꯌꯥ ꯑꯃ ꯂꯩꯈꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦ ꯁꯨꯝ ꯅꯤꯡꯊꯧꯈꯣꯡ ꯃꯣꯏꯔꯥꯡ ꯑꯗꯒꯤ ꯄꯣꯠꯁꯪꯐꯝ ꯌꯥꯝ ꯇꯣꯏꯅ ꯑꯩ ꯍꯤꯗꯥꯛ ꯄꯤꯕ ꯁꯨꯝ ꯂꯥꯛꯑꯦ ꯀꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯛꯑꯅꯤ ꯃꯦꯝꯃꯗꯦꯕꯤ ꯅꯨꯄꯥꯅ ꯀꯨꯝꯕ ꯅꯨꯄꯤꯅ ꯇꯨꯜꯂ ꯉꯥꯒꯤ ꯆꯤꯡꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯏꯔꯥꯡ ꯀꯥꯏ ꯂꯩꯔꯦ ꯀꯨꯝꯕꯒ ꯇꯨꯜꯂꯒ ꯀꯨꯝꯕꯒ ꯉꯥꯒꯤ ꯏꯁꯤꯡꯒ ꯇꯥꯏ ꯐꯩ ꯐꯠꯇꯕ ꯀꯣꯜ ꯅꯠꯇꯦ ꯑꯃꯔꯖꯤꯠ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯌꯥꯝꯕ ꯏꯔꯥꯏ ꯄꯣꯛꯄ ꯃꯤꯁꯦ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯉꯥꯛꯇ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯄꯨꯡꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯂꯩꯔꯤꯁꯨ ꯃꯥꯏ ꯄꯨꯡꯐꯝ ꯐꯠꯇ꯭ꯔꯒꯗꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯣꯊꯤꯒ ꯏꯔꯤꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯈꯨꯋꯥꯛ ꯃꯍꯤꯒ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯣꯀꯦ ꯏꯌꯥꯝꯕ ꯏꯔꯥꯏꯄꯣꯛ ꯑꯣꯀꯦ ꯌꯥꯔꯦ ꯑꯅꯟꯇ ꯀꯀꯥꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯑꯅꯟꯇ ꯑꯣꯏꯅꯥꯝ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯑꯣ ꯃꯊꯪ ꯂꯥꯛꯄꯗ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯃꯣ ꯑꯣꯀꯦ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯄꯥꯏꯗꯕꯅꯤꯅꯦ ꯅꯣꯏ ꯇꯧꯗꯣꯏꯁꯦ ꯃꯣꯅꯤꯀꯥ ꯄ꯭ꯔꯤꯇꯤ ꯇꯣꯛꯄꯝꯗ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯑꯣꯀꯦ ꯆꯥꯛ ꯆꯥꯔꯦ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯖꯟꯁꯤ ꯑꯀꯣꯏꯖꯝ ꯋꯦꯅꯁꯗꯦ ꯄꯣꯛꯄꯗꯤ ꯐꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯨꯅꯦ ꯅꯨꯃꯤꯠꯅ ꯍꯦꯛꯇ ꯐꯕ ꯐꯠꯇꯕ ꯂꯦꯞꯄ ꯅꯠꯇꯦ ꯄꯨꯡꯐꯝꯒꯤꯅꯦꯕꯀꯣ ꯁꯤ ꯈꯪꯕꯤꯌꯣ ꯆꯥꯎꯔꯥꯛꯄ ꯅꯨꯃꯤꯠꯀꯤꯁꯨ ꯈꯔ ꯐꯣꯜ ꯑꯃꯕꯨꯗꯤ ꯂꯩ ꯆꯥꯡ ꯑꯃ ꯑꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯑꯗꯨꯗ ꯌꯥꯝ ꯐꯠꯇꯕ ꯐꯣꯜ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯔꯣꯁꯟ ꯇꯣꯡꯕ꯭ꯔꯝ ꯏꯌꯥꯝꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯄꯣꯏꯔꯩ ꯃꯣꯏꯔꯥꯡꯊꯦꯝ ꯕ꯭ꯔꯣ ꯑꯇꯣꯝꯕꯤꯒ ꯂꯧꯅꯕ ꯀꯩ ꯀꯥꯏꯒꯦ ꯑꯇꯣꯝꯕ ꯑꯁꯤꯁꯦ ꯈꯔ ꯁꯨꯝ ꯈꯟꯅꯒꯜꯂꯦ ꯍꯥꯏꯕꯅꯤ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯇꯥꯃꯣꯅ ꯇꯧꯔꯛꯇꯕꯅꯤ
ꯇꯧꯔꯛꯇꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯇꯧꯔꯛꯑꯦ ꯑꯩ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔꯗ ꯂꯩꯔꯒ ꯇꯧꯋꯦ ꯀꯨꯝꯕꯤꯗꯨꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯀꯨꯝꯕꯤ ꯆꯠꯂꯦ ꯀꯨꯝꯕꯤꯗꯒꯤ ꯑꯃꯨꯛ ꯆꯪꯉꯒ ꯅꯣꯡꯃꯥꯏꯈꯣꯡꯗ ꯅꯣꯡꯃꯥꯏꯈꯣꯡꯗ ꯆꯠꯄꯒꯤ ꯑꯩ ꯕ꯭ꯂꯣꯛꯀ ꯁꯦꯝꯖꯈꯤꯕꯅꯦ ꯒꯥꯔꯤ ꯃꯆꯥ ꯆꯠꯂꯤꯅꯦꯗꯣ ꯀꯣ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔꯗ ꯂꯩꯔꯗꯤ ꯁꯨꯝ ꯐꯣꯟ ꯑꯌꯥꯝꯕ ꯇꯧꯈꯤ ꯑꯗꯨ ꯄꯥꯏꯔꯛꯈꯤꯗꯕꯗꯩ ꯇꯧꯈꯤꯗꯕꯩꯅꯤꯗ ꯑꯩꯅ ꯍꯤꯗꯥꯛꯇꯣ ꯍꯪꯒꯦꯅ ꯇꯧꯕ ꯅꯣꯏꯒꯤ ꯍꯤꯗꯥꯛ ꯆꯥꯒꯗꯕ ꯂꯩꯕꯗꯨꯒꯤ ꯑꯗꯨ ꯃꯤ ꯌꯥꯝ ꯃꯥꯏ ꯄꯥꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤꯀꯣ ꯅꯦꯄ꯭ꯔꯝ ꯁꯨꯅꯤꯕꯂꯥ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯥꯏꯚꯁꯨ ꯌꯦꯡꯖꯩ ꯂꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯤꯡꯗꯝ ꯀꯤꯡꯗꯣꯟ ꯑꯍꯣꯡ ꯁꯪꯕꯝ ꯏꯌꯥꯝꯕꯁꯦ ꯊꯕꯛ ꯑꯇꯣꯞꯄ ꯀꯩꯀꯩ ꯇꯧꯕꯤꯔꯤꯒꯦ ꯑꯩ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯑꯇꯩ ꯇꯧꯖꯗ꯭ꯔꯦ ꯃꯆꯥ ꯑꯃ ꯑꯣꯏꯕꯁꯤꯅ ꯑꯣꯖꯥꯁꯨ ꯇꯣꯛꯑꯅꯤ ꯃꯩꯇꯩ ꯙꯔꯃ ꯆꯠꯄ ꯃꯤꯁꯦ ꯀꯨꯊꯤ ꯏꯟꯅꯕ꯭ꯔꯣ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯀꯨꯊꯤ ꯏꯟꯅꯗꯦ ꯀꯨꯊꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯈꯨꯕꯥꯛ ꯃꯌꯤꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯒꯤ ꯂꯩꯔꯤꯁꯤꯡꯁꯤ ꯔꯥꯁꯤꯒꯤ ꯃꯃꯤꯡ ꯂꯩ ꯍꯟꯗꯛꯀꯤ ꯁꯟꯗꯦꯁꯤꯗꯗꯤ ꯑꯩꯈꯣꯏ ꯔꯥꯁꯤꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡꯁꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯃ ꯁꯦꯝꯃꯛꯁꯤꯔꯥ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯩ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯀꯨꯊꯤ ꯏꯕꯒꯤꯗꯤ ꯏꯟꯅꯕ ꯅꯠꯇꯦꯀꯣ ꯀꯤꯔꯟꯕꯂꯥ ꯀꯪꯕꯝ ꯃꯦꯁꯦꯖ ꯀꯛꯄꯤꯈ꯭ꯔꯦ ꯈꯥꯂꯤꯜ ꯕꯤꯀꯦ ꯅꯨꯄꯥꯅ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯣꯏꯗꯣꯛꯄ ꯀꯥꯏꯕ ꯂꯩꯇꯦꯗ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯃꯩꯁꯅꯥꯝ ꯇꯥꯃꯣ ꯑꯅꯥꯕꯩ ꯑꯣꯀꯦ ꯈꯔ ꯐꯔꯦ ꯈꯦꯜ ꯍꯩꯕ ꯈꯨꯃꯟ ꯑꯃꯨꯗꯣꯟ ꯅꯣꯡꯖꯥꯏꯒꯤ ꯋꯥꯔꯤ ꯇꯧꯔꯛꯎ ꯆꯦꯅꯦꯜ ꯑꯇꯣꯞꯄꯗꯨꯗ ꯑꯣꯀꯦ ꯑꯩ ꯈꯤꯇꯪ ꯊꯤꯖꯔꯛꯈꯤꯒꯦ ꯑꯃꯨꯗꯣꯟ ꯅꯣꯡꯖꯥꯏꯒꯤ ꯋꯥꯔꯤꯗꯣ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯂꯩꯕꯅꯤꯀꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯕ꯭ꯂꯣꯛꯀ ꯁꯦꯝꯖꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯍꯥꯟꯅ ꯈꯪꯕ ꯑꯃꯠꯇ ꯅꯠꯆꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔꯁꯦ ꯃꯥꯏꯕ ꯑꯣꯏꯕꯗ ꯃꯃꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯠꯂꯝꯃꯦ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯦꯡ ꯂꯤꯊꯣꯛꯆꯒꯦ ꯕꯤꯂꯥꯝ ꯀꯧꯋꯦ ꯄꯨꯄꯨꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯦ ꯃꯍꯥꯛ ꯌꯥꯝ ꯉꯟꯅ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯛꯈꯤꯕ ꯑꯗꯨ ꯁꯨꯝ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯈꯣꯏ ꯃꯇꯝꯁꯤꯡꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯊꯝꯃꯀꯥꯟꯗ ꯁꯨꯝ ꯃꯈꯣꯏꯅ ꯄꯥꯟꯅꯗꯅ ꯂꯩꯕꯒꯨꯝꯕ ꯄꯥꯟꯅꯔꯒꯁꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯨ ꯂꯩꯕꯗ ꯑꯩꯅ ꯈꯔ ꯁꯨꯝ ꯊꯤꯒꯠꯆꯔ ꯄꯥꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯃꯈꯛ ꯂꯩꯕ ꯑꯩꯅ ꯈꯪꯕ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯂꯤꯊꯣꯛꯑꯒ ꯃꯌꯥꯝꯗ ꯈꯪꯍꯜꯂꯒꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯇꯨꯡ ꯀꯣꯏꯅ ꯈꯪꯕ ꯑꯃ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯈꯪꯕꯁꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯆꯦꯅꯦꯜꯁꯤ ꯍꯥꯡꯉꯒ ꯑꯗꯣꯝꯗ ꯃꯊꯪ ꯁꯨꯝ ꯇꯧꯖꯔꯛꯈꯤꯕꯅꯦ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯃꯈꯩꯁꯤ ꯄꯥꯔꯒ ꯅꯩꯅꯔꯒ ꯃꯌꯥꯝꯗ ꯁꯨꯝ ꯈꯨꯗꯣꯜ ꯇꯝꯕ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯕꯅꯤꯅ ꯍꯦꯟꯅ ꯅꯩꯅꯗꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣꯝꯗ ꯁꯨꯝ ꯇꯧꯖꯈꯤꯕ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯈꯦꯜꯂꯩꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯆꯦꯅꯦꯜ ꯑꯅꯤ ꯍꯥꯡꯖꯔꯤꯁꯨ ꯉꯁꯥꯏꯒꯤ ꯑꯃꯨꯗꯣꯟ ꯅꯣꯡꯖꯥꯏꯒꯤ ꯋꯥꯔꯤ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯇꯥꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯌꯦꯡꯒꯦ ꯂꯥꯏꯔꯤꯛꯇꯨ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯩ ꯐꯖꯅ ꯌꯦꯡꯉꯒ ꯋꯥꯔꯀꯥꯟꯗ ꯅꯩꯅꯔꯒ ꯑꯃꯨꯛ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯄꯥꯝꯕꯗꯨꯃ ꯑꯩ ꯐꯪꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯔꯒꯁꯨ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯀꯣ ꯋꯥꯔꯤ ꯂꯤꯕꯤꯔꯀꯥꯟꯗ ꯁꯨꯝ ꯑꯩꯅ ꯊꯥꯖꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯁꯨꯝ ꯈꯟꯅꯁꯦ ꯑꯩꯒꯤ ꯋꯥꯆꯞꯇꯁꯨ ꯄꯥꯎ ꯑꯝꯇꯪ ꯐꯥꯎꯅꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯗꯣꯏ ꯇꯝꯐꯥ ꯗꯥꯅ ꯉꯥꯡꯕꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯗꯣꯏ ꯇꯝꯐꯥ ꯑꯃꯔꯖꯤꯠ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯌꯥꯝꯕ ꯑꯍꯜꯒ ꯁꯣ ꯂꯧꯅꯕꯁꯦ ꯐꯠꯇꯕ꯭ꯔꯥ ꯐꯠꯇꯦ ꯁꯅꯥꯃꯉꯥꯡ ꯑꯣꯐꯤꯁꯦꯜ ꯏꯕꯨꯡ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯊꯣꯏ ꯑꯦꯕꯤ ꯇꯥꯃꯣ ꯀꯔꯤꯒꯤ ꯍꯤꯗꯥꯛꯅꯣ ꯍꯤꯗꯥꯛ ꯁ꯭ꯇꯦꯝ ꯁꯦꯜꯒꯤꯗꯨꯅꯤ ꯁ꯭ꯇꯦꯝ ꯁꯦꯜꯒꯤ ꯑꯅꯥꯕ ꯃꯈꯜ ꯈꯔꯗꯤ ꯑꯉꯥꯡ ꯌꯥꯎꯗꯕ ꯂꯩꯕꯁꯤꯡ ꯑꯉꯥꯡ ꯌꯥꯎꯕ ꯑꯅꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕꯁꯤꯡ ꯐꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯝ ꯁꯦꯜꯒꯤ ꯍꯤꯗꯥꯛꯇꯨꯒꯤ ꯃꯇꯥꯡꯒꯤꯅꯤ ꯀꯤꯔꯟꯕꯂꯥ ꯀꯥꯡꯕꯝ ꯀꯀꯥ ꯄꯣꯛꯄꯒꯤ ꯃꯇꯝꯁꯦ ꯄꯨꯡ 6 - 3 ꯐꯥꯎ ꯄꯣꯛꯄꯁꯤ ꯀꯔꯤ ꯑꯐꯕ ꯐꯠꯇꯕ ꯂꯩꯒꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯩ ꯊꯥꯗꯨꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒꯤꯗꯤꯀꯣ ꯁꯅꯥꯃꯉꯥꯡ ꯑꯣꯐꯤꯁꯦꯜ ꯏꯕꯨꯡꯒꯤ ꯋꯥꯉꯥꯡ ꯁꯤꯗꯅꯦ ꯅꯆꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯁꯤꯗꯤ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇ꯭ꯔꯦ ꯂꯛꯁꯃꯤ ꯀꯨꯃꯥꯔ ꯂꯛꯁꯃꯤꯅ ꯐꯨꯜ ꯁ꯭ꯇꯣꯞ ꯅꯝꯕꯤꯔꯤꯕꯁꯤꯒꯤ ꯑꯥꯔꯊꯁꯤ ꯑꯩꯅ ꯈꯟꯖꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕ ꯂꯦꯞꯄꯤꯔꯣ ꯍꯥꯏꯕꯤꯔꯝꯕ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯐꯨꯜ ꯁ꯭ꯇꯣꯞ ꯅꯝꯕꯤꯔꯤꯁꯦ
ꯋꯥ ꯉꯥꯡꯕꯗ ꯂꯦꯞꯄꯤꯔꯣ ꯍꯥꯏꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯦꯀꯣ ꯍꯛꯆꯥꯡ ꯉꯥꯡꯕꯒ ꯂꯣꯏ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯃꯌꯥꯝꯒ ꯊꯦꯡꯅꯗꯨꯅ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯦ ꯅꯨꯄꯥꯁꯦ ꯀꯔꯤ ꯀꯔꯕꯥꯔ ꯆꯥꯅꯕ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯤꯀꯣ ꯀꯔꯕꯥꯔ ꯆꯥꯅꯕ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯈ꯭ꯔꯕꯅꯤ ꯀꯃꯂꯥ ꯇꯣꯉꯥꯝ ꯀꯔꯤꯒꯨꯝꯕ ꯗꯥꯎꯠ ꯂꯩꯔꯒꯁꯨ ꯆꯃꯝꯅꯕ ꯈꯪꯗꯕ ꯂꯩꯔꯒꯅ ꯋꯥꯆꯞꯇ ꯁꯨꯝ ꯂꯥꯛꯃꯤꯟꯅꯁꯤꯀꯣ ꯂꯛꯁꯃꯤ ꯀꯨꯃꯥꯔ ꯂꯛꯁꯃꯤ ꯑꯃꯨꯛꯀꯁꯨ ꯐꯨꯠꯁꯇꯣꯞ ꯅꯝꯕꯤꯔꯛꯑꯦ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯣꯀꯝꯕꯝ ꯅꯨꯄꯥꯅ ꯌꯥꯏꯃꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯂꯧꯅꯕꯁꯤ ꯀꯩ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯦꯜꯖꯣꯏ ꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯁꯦ ꯂꯣꯛ ꯆꯦꯟꯕ ꯃꯥꯜꯂꯦ ꯑꯣꯀꯦ ꯂꯣꯛ ꯆꯦꯜꯂꯦ ꯉꯁꯤ ꯈꯔ ꯐꯔꯕꯅꯦ ꯉꯔꯥꯡꯒꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯃꯣꯅꯤꯀꯥ ꯁꯨꯝ ꯇꯥꯃꯣ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯕꯤꯒꯗ꯭ꯔꯥ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯇꯝꯕ ꯉꯝꯗꯦ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯊꯕꯛꯁꯨ ꯑꯩ ꯉꯁꯤ ꯉꯔꯥꯡꯁꯦ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯐꯨꯀꯠꯂꯒ ꯆꯠꯂꯛꯇꯣꯏꯅꯦ ꯁꯤ ꯑꯩꯒꯤ ꯊꯕꯛ ꯆꯠꯄꯁꯦ ꯅꯣꯡꯃ ꯂꯦꯞꯄꯗꯕꯨꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯦꯞꯁꯤꯜꯂꯛꯑꯕꯅꯤ나 ꯍꯌꯦꯡꯗꯤ ꯊꯦꯡꯅꯒ ꯍꯟꯖꯤꯜꯂꯛꯄꯁꯨ ꯈꯪꯗꯦ ꯉꯟꯅ ꯍꯟꯖꯤꯜꯂꯛꯑꯕꯨꯗꯤ ꯂꯥꯏꯚ ꯊꯥꯕ ꯌꯥꯏ ꯑꯗꯨ ꯑꯩ ꯁꯨꯛ ꯊꯥꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯨꯔꯒ ꯍꯌꯦꯡ ꯊꯥꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯈꯣꯏꯅ ꯋꯥꯅ ꯉꯥꯏꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯩ ꯃꯥꯡꯖꯧꯅꯅ ꯒ꯭ꯔꯨꯞꯇ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯣꯏꯅꯥꯝ ꯑꯕꯦꯝ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗ꯭ꯔꯦ ꯑꯕꯦꯝ ꯑꯩꯉꯣꯟꯗ ꯌꯧꯔꯛꯇꯕꯒꯤꯅꯤ ꯂꯛꯁꯃꯤ ꯀꯨꯃꯥꯔ ꯂꯛꯁꯃꯤꯒꯤ ꯐꯨꯜ ꯁ꯭ꯇꯣꯞ ꯃꯌꯥꯝꯗꯤ ꯂꯥꯛꯈ꯭ꯔꯦ ꯐꯨꯜ ꯁ꯭ꯇꯣꯞ ꯑꯅꯤꯕꯨ ꯂꯥꯛꯈ꯭ꯔꯦ ꯅꯗꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯣꯀꯝꯕꯝ ꯇꯥꯃꯣ ꯑꯇꯣꯝꯕꯒ ꯅꯨꯄꯤ ꯌꯥꯏꯃꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯏꯕꯝ ꯉꯥꯟꯕ ꯁꯟꯗꯦ ꯄꯣꯛꯄꯁꯦ ꯀꯔꯤ ꯆꯠꯄꯁꯦ ꯐꯕ꯭ꯔꯥ ꯒꯥꯔꯤ ꯆꯠꯄꯁꯦ ꯐꯕ꯭ꯔꯥ ꯒꯥꯔꯤ ꯊꯧꯕꯒꯤ ꯋꯥꯆꯞꯇ ꯑꯝꯇꯪ ꯂꯥꯛꯁꯦ ꯕ꯭ꯂꯣꯛꯇꯤ ꯁꯦꯝꯈ꯭ꯔꯕꯅꯦ ꯑꯩ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯦꯀꯣ ꯍꯥꯟꯅ ꯕ꯭ꯂꯣꯛꯇꯨꯁꯨ ꯂꯩꯈ꯭ꯔꯕꯅꯦ ꯆꯥꯅꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕ ꯁꯤꯟꯐꯝ ꯍꯥꯏꯅ ꯑꯃ ꯂꯩꯈꯤꯕꯅꯦ ꯑꯗꯨꯗ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯊꯥꯔ ꯆꯪꯕꯤꯌꯨꯀꯣ ꯏꯕꯨꯡꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯂꯩꯔꯒꯗꯤ ꯅꯆꯜꯁꯨ ꯌꯥꯎꯖꯅꯤꯡꯉꯤ ꯂꯩꯌꯦ ꯁꯅꯥ ꯃꯉꯥꯡ ꯑꯣꯐꯤꯁꯦꯜ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯂꯩ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯈꯛꯀꯤ ꯑꯣꯏꯕ ꯑꯁꯨꯝꯗ ꯁꯤꯗ ꯌꯨꯇꯨꯕꯇ ꯊꯥꯒꯠꯄ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯏ ꯄꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯕꯔꯒꯨꯝꯕ ꯇꯣꯉꯥꯟ ꯁꯤꯒ ꯁꯨꯝ ꯈꯔ ꯃꯌꯥꯝ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯡꯗꯣꯛꯆꯔꯒ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗꯨꯗ ꯁꯨꯝ ꯍꯥꯟꯅ ꯏꯟꯇ꯭ꯔꯣ ꯑꯃ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯋꯥꯆꯞ ꯅꯝꯕꯔ ꯁꯤꯒꯤꯅꯦ ꯃꯥꯒꯤꯅꯦ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯤꯡ ꯂꯩꯐꯝꯗꯨ ꯍꯥꯏꯕꯤꯔꯛꯑꯀꯥꯟꯗ ꯑꯗꯨ ꯑꯩꯅ ꯑꯦꯗ ꯇꯧꯖꯔꯛꯀꯗꯕꯅꯦ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯋꯥꯆꯞꯇ ꯌꯨꯝꯅꯥꯝ ꯁꯟꯖꯤꯞ ꯑꯗꯨꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯅꯨꯃꯤꯠꯒꯤꯗꯣ ꯍꯣꯏ ꯑꯩ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯍꯥꯏꯖꯔꯛꯑꯒꯦ ꯋꯥꯆꯞꯇ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯣ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯃꯩꯁꯅꯥꯝ ꯇꯥꯃꯣ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯣ ꯑꯃ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯀꯟꯅꯅ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯐꯠꯇꯦ ꯋꯥꯆꯞ ꯅꯝꯕꯔꯗꯨꯗꯤ ꯑꯩꯗꯤ ꯀꯥꯏꯗꯩ ꯂꯧꯔꯨꯗꯣꯏꯅꯣ ꯏꯕꯨꯡ ꯑꯣꯀꯦ ꯑꯩꯗꯤ ꯉꯁꯥꯏ ꯏꯅꯈꯤꯕꯗꯨꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯁꯂꯥꯝ ꯅꯝꯕꯤꯅ ꯃꯃꯥꯡꯗ ꯏꯈꯤꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯔꯤꯕ ꯑꯣꯏꯗꯤ ꯑꯃꯨꯛꯇꯪ ꯏꯕꯤꯔꯛꯑꯣ ꯁꯂꯥꯝ ꯅꯝꯕꯤꯅ ꯑꯩꯅꯁꯨ ꯍꯥꯏꯖꯔꯛꯀꯦ 70059833996 ꯑꯃꯨꯛꯀ ꯍꯥꯏꯒꯦ 70059833996 ꯏꯁꯥꯅ ꯑꯃꯨꯛꯇꯪ ꯏꯕꯤꯔꯛꯑꯣ ꯌꯦꯡꯒꯦ ꯅꯝꯕꯔꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯈꯪꯅꯕ ꯀꯃꯦꯟꯗ ꯁꯨꯝ ꯑꯗꯨꯒ ꯄ꯭ꯔꯤꯇꯤ ꯇꯣꯛꯄꯝ ꯋꯦꯅꯁꯗꯦ ꯄꯣꯛꯄꯁꯦ ꯐꯕ꯭ꯔꯣ ꯐꯩ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯣꯀꯝꯕꯝ ꯂꯛꯁꯃꯤ ꯅꯪ ꯀꯔꯤ ꯄꯥꯝꯒꯦ ꯕ꯭ꯔꯗꯔꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯅꯦ ꯑꯦꯅꯤ ꯇꯧꯖꯁꯅꯨꯗ ꯔꯣꯃꯦꯁ ꯃꯇꯨꯝ ꯇꯥꯃꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯉꯥꯡ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯕꯁꯦ ꯃꯄꯣꯛ ꯅꯨꯃꯤꯠꯇꯒꯤ ꯍꯧꯕ꯭ꯔꯥ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯩ ꯁꯨꯝ ꯍꯧꯕꯤꯌꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄꯤꯌꯨ ꯃꯄꯣꯛ ꯅꯨꯃꯤꯠꯃꯛꯇꯤ ꯐꯕ ꯑꯣꯏꯗꯦ ꯑꯃꯔꯖꯤꯠ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯌꯥꯝꯕ ꯑꯍꯥꯜꯒ ꯑꯇꯣꯝꯕꯤꯒ ꯂꯧꯅꯕꯁꯦ ꯐꯩ ꯃꯁꯦꯟꯕꯨ ꯑꯣꯏꯅꯗ꯭ꯔꯒꯗꯤ ꯐꯩ ꯑꯣꯏꯅꯥꯝ ꯑꯕꯦꯝ ꯙꯅꯨ ꯇꯨꯂꯥꯁꯦ ꯉꯥ ꯏꯁꯤꯡ ꯇꯥꯕ꯭ꯔꯣ ꯃꯟꯗꯦꯒ ꯇ꯭ꯌꯨꯁꯗꯦꯒ ꯇꯥꯏ ꯑꯣꯀꯦ ꯁꯅꯥ ꯃꯉꯥ 70059833996
3396 okay chumi sana manga official message tabiro sumatuda jantala okay jantala mabam kay mathil sabirage tamo okay janta ai kano tawre ngasidi kangsoi chajare hakchang khar ngamdaba adugi kano akhoi sawhai thonga chaba haitare adu khar phayena yumnam sanchip 7005983396 chumi correct Monica lesson tamo ngasigidi good night orage hayeng live tamo lage okay good night Sanatombi Saturday Poco se favor fai Salam Nambi Devi Yumnam Sanjeev Sume okay thank you so much Salam Nambi Janta Lamabam favor to Tamo okay favor to hoi ngarang andai favor ka toba ngasi khar phagale yam phagale Eljoy Sar Laida Niraga Pokpa Angangse Punsi Tengambra hoi lai duda amuk punsi ni nabagi damukta magi kai khar katla korum jagadom ne ko madu tawdragidi punsi tengan bane thoi ebi tamo yaima longna base kedoge fatte yaima ahan atomi fatte wakhan yam hayeng ahin yam tana bane mupok numit ti Saturday ni mathaki message kawre romesh mutungise sanamanga officer Tuesday ga Friday ga se sanabra Tuesday Wednesday Thursday Friday nupana Tuesday oraba nupina Friday orade sane adu natragana alternative laade hadi nupana Friday nupina Tuesday orade sanadaba nupana Tuesday nupana Friday hoji hangbiri sim orgadi sane adu tam romesh mutum mapuk numitsi Saturday ni okay maibung anba da good night okay good night awaba ahingi okay Prem Chandra Mesnam ekoi ani gi marakta kana naksalak yawre kari tawbuta gi haibro Prem Chandra ai gi WhatsApp ta lakpiyo comment si gyan tang tadre adun mapung phana lakminara kana ko yengsi neinabu yabo khangminase okay tang khar kuijere live si hakchang ngamda mayam makha tabasidi WhatsApp ta sum thengnarase kai lege du tanarase tang aingon su ware hakchang nabanina hakchang ngamdabanina ko sargi WhatsApp number amta haibir okay ai hana de haijakramne kamna thongram amuka haijarage 70059833396 amuka 70059833396 okay Romang TV hai nama last comment fajabam lae naron iron thai mai ore engonadi na ara tukoi jama hachi ai khangdre nangi kano do maronse naron iron thai mai haida lere Romang TV please kindly send your comment in English thabiragidi am nuaijani natraga or Hindi salam nabi bro aisu phone torokadoi okay to bro torokasu kaide toro okay 700598333 hoji ibiriba number si ang bihoro mayam copy to biro okay anyway mayam na hangbining ba tananing ba anytime you can call me
ꯀꯣꯜ ꯇꯧꯕꯤꯔꯣ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯍꯪꯕꯤꯔꯣ, ꯇꯥꯟꯅꯁꯦ, ꯈꯪꯃꯤꯟꯅꯁꯦ꯫ ꯑꯩꯅ ꯈꯪꯕ ꯃꯈꯩꯗꯤ ꯂꯣꯏꯅ ꯁꯤꯌꯥꯔ ꯇꯧꯒꯅꯤ, ꯈꯪꯗꯕ ꯃꯈꯩꯗꯤ ꯑꯩꯅ ꯈꯪꯕ ꯁꯥꯔꯒ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ꯫ ꯑꯗꯨꯅ ꯑꯣꯀꯦ, ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯅꯤꯗꯤ ꯌꯦꯡꯈꯤꯒꯦ꯫ ꯔꯣꯁꯟ ꯇꯣꯡꯕ꯭ꯔꯝ: ꯏꯌꯥꯝꯕ, ꯅꯨꯄꯥꯅ ꯊ꯭ꯔꯁꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯕꯁꯦ ꯐꯕ꯭ꯔꯣ? ꯊ꯭ꯔꯁꯗꯦ, ꯐ꯭ꯔꯥꯏꯗꯦ, ꯁꯦꯇꯔꯗꯦ, ꯁꯟꯗꯦ, ꯃꯟꯗꯦ, ꯇ꯭ꯌꯨꯁꯗꯦ꯫ ꯐꯩ꯫ ꯃꯥꯏꯕꯝ ꯉꯥꯟꯕ: ꯁꯟꯗꯦ ꯋꯦꯗꯅꯁꯗꯦ꯫ ꯅꯨꯄꯥꯅ ꯁꯟꯗꯦ ꯑꯣꯏꯔꯕ, ꯅꯨꯄꯤꯅ ꯋꯦꯗꯅꯁꯗꯦ ꯑꯣꯏꯔꯗꯤ ꯐꯩ꯫ ꯑꯦꯜ ꯖꯣꯏ: ꯁꯥꯔ, ꯑꯇꯣꯝꯕꯒ ꯑꯇꯣꯝꯕꯤꯒ ꯆꯥꯟꯅꯗꯦ, ꯄꯛꯅꯗꯦ ꯍꯥꯏꯕꯤꯔꯦ꯫ ꯁꯥꯔꯅ ꯀꯔꯝꯅꯅꯣ ꯑꯍꯦꯟꯕ ꯇꯥꯟꯅꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯣꯏꯁꯟꯁꯦ꯫ ꯑꯣꯀꯦ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ, ꯇꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯂꯥꯏꯚꯁꯤ ꯃꯍꯧꯁꯥ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯤꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ, ꯑꯗꯨꯒ ꯑꯩ ꯈꯔ ꯉꯟꯅ ꯊꯥꯖꯕꯅꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯥꯛꯑꯦ, ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯅꯤ, ꯃꯄꯣꯛ ꯅꯨꯃꯤꯠꯇꯤ ꯁꯦꯇꯔꯗꯦꯅꯤ, ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯒꯤ ꯊꯥꯏ ꯍꯥꯏ꯫ ꯃꯥꯒꯤꯅꯤꯀꯣ, ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯄꯥꯝꯕ꯫ ꯑꯩꯅ ꯊꯥꯖꯕꯗꯨꯅꯤ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ, ꯑꯩꯅ ꯁꯤꯗ ꯊꯥꯖꯔꯦꯅ ꯆꯠꯄꯗꯣ, ꯑꯗꯨꯗꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯗꯩꯅ ꯐꯕ ꯂꯩꯇ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯣ꯫ ꯑꯩꯅ ꯊꯥꯖꯖꯕ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯅꯨꯃꯤꯠꯇꯨꯗ ꯁꯤꯗꯒꯤ ꯊꯕꯛ ꯍꯧꯕꯗꯣ, ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯠꯅꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕꯗꯨꯗꯤ ꯐꯠꯇ꯭ꯔꯦꯀꯣ, ꯑꯗꯨꯗꯤ ꯈꯔ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩ, ꯌꯦꯡꯕꯤꯔꯣ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ, ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯛꯄ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯟꯂꯥꯏꯟ ꯂꯩꯕꯤꯗꯨꯅ ꯂꯥꯏꯚꯁꯤꯗ ꯌꯥꯎꯕꯤꯔꯤꯕ, ꯑꯗꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ, ꯇꯨꯡꯗꯤ ꯌꯦꯡꯕꯤꯔꯛꯀꯗꯧꯕ, ꯍꯥꯟꯅ ꯌꯦꯡꯕꯤꯔꯝꯃꯒ ꯉꯟꯅ ꯆꯠꯄꯤꯈꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ꯫ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯃꯛꯑꯀꯥꯟꯗ, ꯍꯛꯆꯥꯡꯁꯤ ꯈꯔ ꯀꯜꯂꯛꯑꯀꯥꯟꯗ, ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯛꯑꯀꯥꯟꯗ, ꯃꯌꯥꯝꯅ ꯍꯦꯛ ꯄꯦꯟꯗ꯭ꯔꯤꯐꯥꯎꯗ ꯑꯩ ꯂꯥꯏꯚꯇ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤꯀꯣ꯫ ꯁꯥꯔ, ꯊꯧꯄꯨꯡꯗ ꯀꯠꯄ ꯑꯣꯀꯦ ꯕꯤꯖꯣꯌꯥ, ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯇꯣꯏꯅꯤꯀꯣ, ꯉꯥꯏꯃꯤꯟꯅꯁꯦ꯫ ꯑꯣꯀꯦ ꯃꯌꯥꯝ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛ ꯃꯪ ꯐꯥꯃꯤꯟꯅꯔꯁꯦ꯫ ꯗꯔꯀꯥꯔ ꯂꯩꯕ, ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ, ꯇꯥꯟꯅꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯥꯟꯅꯃꯤꯟꯅꯁꯤ, ꯍꯪꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯔꯦ꯫ ꯁꯨꯝ ꯇꯥꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ, ꯑꯩ ꯈꯤꯇꯪ ꯋꯥꯔꯦ, ꯄꯣꯊꯥꯖꯔꯒꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫